अहमद नगसी पुनिंग वारोल थोरम निजें ताबिरी बसिंग पुनमपु जेम सर्वजम नाताराम लोकचरी कोनोन खुरुमजरी असिगी थोरम असिगी दमक सिजनजरीब नंबर 907772I2001 हांगदोकचरी लांथोकचरीब थोरम सी 90.0 मेगाहर्ट्ज ता लांथोकचरीब वाहोंग रेडियो की थोरम असी तोंगान तोंगान प्लेटफॉर्म कयादा अमुक्तदा प्लेटफॉर्म निपान द मियाम की थवल तोकजरी रेडियो की ओइनदी 90.0 मेगाहर्ट्ज मणिपुर ऑनलाइन रेडियो हरिब रेडियो सिंगी ओइबे ऐप असिगी मनुंगदसु वाहोंग रेडियो यावरे तोंगा तोंगा प्लेटफॉर्म नखोइना संदोकचरिब थोरम सी विजुअलाइजेशन ओंथोकलगा अखोइना थोरम असी डायमंड टीवी हाइदुना मियामदसु लांथोकसि थोरम असिगी नुक्तिगी फोंगबा पाउसे सिंगी हेडलाइंस ngasiगी ओइना पिजद्रे मरमदि ngasi नोमनिनि सि amzuga koi pau ama phongba phongdabagi matangda meeting asi pangtholaga hayengumba hangsit kuma yagadra yengmina batari adu manipurda discussion aduga e pau gi karigumba mata leiti aduna maram oraga khoisu thorom sida leijadre aduna thorom sida season azari ba number da call to biraga thorom asi saru yabiyo तोरमसिदा यामना तोइना कॉल फंगबसिंगना लेपिरगा फंगौदबसिंगदा खुदोंग साबा पिबियु मरोइना ngarang कॉल फंगबसिंगदि ngasi लेपियु अखोगी नंबर हांगदोकचरे तोरमसिदा सरुग याबियु निंगोल चाकोबु योक्सलकपा निंगोल सिंगी ख्वाइदगी मरुइबा तोरम योक्सलकपदा वाहोंग रेडियो डायमंड टीवी ना मयामगी निंगोल सिंगोइबा निंगोल खुदोल हाइदना तोरम ममा सेम सादनबा यामना कन होनजरी हौजिक फावबदा निंगोल तराग तरुक खुदोल पीननबगी सेम सादनु लेजखरे मसेगी मथक्ता कोई कनागुंबा पुक्सेल चावरबसिंगना मुका हारिबस्ते खुदोल तंबिगे हारगदि मसिंग अदुम हेंगलकपा यारी मरमसिना मदुगी खुदोंग साबदो सेंगमिनसी हारिबा थोरमसि यावननबगी दमक डायमंड डोनर्स यावबा यावदबा करीमता मरी लेनदे थोरमसिगी दमक निंगोल सिंगदगी लुपा अमा फावै खोइना लौजरोय रजिस्ट्रेशन फ्री नि हारिबसि खोइना नुमित अमा लाउथोकसरकनि पुनिंग वारोल ताबियो पुनिंग वारोल ताबिद्रगदि खुदोंग चादबा लै अदुना पुनिंग वारोल ताबिबसिंगदा खुदोंग चाबजे पिजगनि हेलो मिंग अमा टेलीफोन हाइबिसि हेलो हेलो सा नारिंगखोंदगी एंजिनि जानिसा मैडम करी वाफम हाइबिनि मारामा सम तोजेगा तोजि सा थोरम हमजे तारि हानु खांगनजगे तोमुंदे सा तापियो करी वाफम हाइबिनि सा नांगी गिटार लैनि हाबि सा गिटार थाजगी योगिराबो होय होय आई लाउथोकसबा होय थोकसगरे अदो टेक्नोलॉजी स्टेट याखि लोइ ताजगी लाइफ जन ताबसु दम यावि ताद्रगसु नोंगालाकांद पुंग अनि दाइरा दम ताजगी दम यावि सा कैसो कायदि मैडम ताबिनिंग मतमना ताबियो खबो इगान स थोउबनि ना को वाबनि ना होय होय तागचे मैडम थागचे सरुगाबियु ताबियो दुमा कदुमदमना संगमा मतमना मथंगे कॉलर दमो खुदोंग साबा पिजरी हेलो मिंग अमा टेलीफोन हाइबिसि हेलो गुड आफ्टरनून सर फोन तौजरिबे खामो पाट्री कुनो लेकाइदगी आकाश लाइश्रम आकाश करी हाबिनि सा कोइजो ngaijरकपने तारे सेनाय मतदा कोइ ममांगदसो वाहोंग रेडियो मदि डायमंड टीवी दा कोइगी मरुप अमदा पोखत पीग्रे कोइगी फंगबम तोपा केनो सीएमएसटी की पिसा हाय ता सोतर बसिंग तिंगबांगी पिसा हाय तार फंगकदा ना सुंगा चाकोबसो योक्सलकदरे अदु हौजे फाउददि ममी तमद्रि तमदगा सो कोइ तमम तोपा खदी चेचल सिंगी कोइसो तौगिनदि दुम लांगजरी तब तब खर खजिक मतेंग ओइगदा ना गाइजरकपने अदु हौजे फाउददि ममी तमद्रि
ꯆꯪꯉꯛꯀꯗꯕꯁꯨ ꯃꯥꯟꯗꯦ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯑꯗꯣ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯡꯁꯦ ꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯋꯥꯅꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯈꯪꯗꯦꯅ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤ ꯇꯧꯕꯇꯕꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯨꯅ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯀꯩꯅꯣ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜ ꯑꯃꯇꯪ ꯇꯝꯖꯒꯅꯤꯅ ꯁꯨꯃꯥꯏꯅ ꯂꯥꯡꯕꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯃꯁꯤꯡꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯥꯔ ꯁꯤꯗꯒꯤꯁꯨ ꯍꯦꯟꯒꯠꯂꯛꯄ ꯌꯥꯅꯁꯨ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯛꯈꯤꯅꯤ ꯂꯩꯁꯨ ꯂꯩꯔꯤ ꯑꯗꯨ ꯇꯨꯡꯗꯁꯨ ꯂꯩꯔꯛꯄ ꯑꯣꯏꯁꯅꯨꯅ ꯁꯤꯃꯛꯇꯪ ꯊꯝꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯥꯁ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯌꯥꯝꯅ ꯊꯣꯛꯄꯤꯔꯛꯄꯗꯨꯅꯤ ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯈꯨꯗꯣꯜ ꯇꯝꯕꯗꯨꯅꯤꯗ ꯇꯝꯕꯩ ꯋꯥꯕꯗꯤ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ ꯈꯔ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯌꯥꯎꯕꯗꯣ ꯃꯌꯥꯝꯒꯤ ꯁꯔꯨꯛ ꯌꯥꯕꯗꯨꯅꯤꯗ ꯃꯌꯥꯝꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯩ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕꯩ ꯋꯥꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯉꯣꯜ ꯑꯃꯅ ꯃꯥ ꯀꯔꯤꯝꯇ ꯉꯝꯗ꯭ꯔꯁꯨ ꯃꯥꯅ ꯑꯦꯁ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯂꯨꯄꯥ 1,000 ꯄꯨꯊꯣꯛꯆꯒꯦꯅ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯗꯨꯗ ꯃꯥꯅꯁꯨ ꯁꯤꯟꯕ ꯌꯥꯎꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯌꯥꯎꯔꯛꯄꯗꯣ ꯌꯨꯅꯤꯇꯤ ꯏꯁ ꯁ꯭ꯇꯔꯦꯡ ꯑꯅ ꯍꯥꯏꯕꯗꯣ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯕꯗꯨꯅꯤꯗ ꯑꯗꯨꯅ ꯊꯧꯔꯝꯁꯤꯒꯤꯗꯃꯛ ꯃꯈꯟ ꯃꯈꯟ ꯌꯥꯝ ꯂꯩꯔꯦ ꯔꯥꯅꯤ ꯐꯤꯗ ꯂꯨꯄꯥ 19,000 ꯇꯥꯕ ꯔꯥꯅꯤ ꯐꯤ ꯑꯃ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯤꯡꯉꯣꯜꯗꯨꯗ ꯈꯨꯗꯣꯜ ꯇꯝꯗꯣꯏꯅꯦꯕꯀꯣ ꯃꯥ ꯔꯥꯅꯤ ꯐꯤ ꯁꯦꯠꯄ ꯏꯟꯕ ꯐꯪꯉꯤ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯔꯤꯝ ꯂꯩꯖꯗꯦ ꯔꯥꯅꯤ ꯐꯤ ꯄꯤꯒꯗꯕꯗꯣ ꯁꯦꯛꯅꯤ ꯑꯩꯈꯣꯏꯗ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯅꯕꯨ ꯎꯔꯀꯥꯟꯗ ꯃꯣꯏ ꯁꯤꯒꯨꯝꯕ ꯐꯤꯁꯦ ꯑꯁꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯥꯅ ꯍꯥꯏꯗꯤ ꯃꯔꯥꯏꯕꯛ ꯐꯅꯤ ꯃꯁꯤ ꯐꯪꯗꯣꯔꯤꯁꯦꯅ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯄꯨꯔꯅꯤꯃꯥ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯨꯔꯅꯤꯃꯥ ꯀꯂꯦꯛꯁꯟꯒꯤꯁꯨ ꯑꯗꯣ ꯄꯨꯔꯅꯤꯃꯥ ꯀꯂꯦꯛꯁꯟ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯋꯥꯏꯒꯤ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯗ ꯁꯦꯝꯔꯣꯛ ꯁ꯭ꯀꯨꯜ ꯂꯩꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯃꯇꯨꯝ ꯏꯃꯣꯆꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩꯒꯁꯨ ꯌꯥꯝ ꯇꯤꯟꯅꯕ ꯑꯩ ꯃꯔꯨꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯈꯣꯏ ꯏꯃꯨꯡꯗ ꯐꯤꯁꯤ ꯑꯉꯛꯄ ꯐꯪꯅꯩ ꯉꯔꯥꯡꯁꯨ ꯐꯤꯁꯤ ꯃꯌꯥꯝ ꯂꯩꯍꯧꯋꯤ ꯃꯥꯏꯗ ꯂꯩꯍꯧꯔꯤꯁꯤ ꯂꯣꯏꯔꯦ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯀꯦ ꯑꯃꯧꯁꯤꯡꯒꯤ ꯑꯍꯣꯡꯕꯗꯒꯤ ꯑꯆꯥꯎꯕꯗꯒꯤ ꯀꯔꯤꯗꯒꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯂꯣꯏ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯅ ꯍꯔꯤꯄ꯭ꯔꯤꯌꯥ ꯀꯂꯦꯛꯁꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯦ ꯁꯣꯐꯤꯌꯥꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄꯅꯤ ꯁꯤ ꯐꯤꯁꯤꯡꯁꯦ ꯐꯖꯕ ꯑꯊꯤꯕ ꯇꯥꯡꯕ ꯑꯗꯨꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯁꯨꯝ ꯁꯤꯅ ꯂꯨꯄꯥ 2,200 ꯀꯦꯁ ꯂꯩꯖꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯁꯤ ꯍꯥꯞꯆꯟꯒꯗꯧꯔꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯇꯣꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯐꯣꯇꯣ ꯌꯧꯔꯛꯇ꯭ꯔꯤ ꯐꯣꯇꯣ ꯀꯥꯞꯇꯤ ꯀꯥꯞꯈ꯭ꯔꯦ ꯐꯣꯇꯣ ꯌꯧꯔꯛꯑꯅꯤ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯨꯁꯨ ꯑꯗꯨꯒ ꯐꯤ 3 ꯑꯃꯁꯨ ꯑꯃꯨꯛ ꯌꯧꯔꯛꯈ꯭ꯔꯦ ꯐꯤ 3 ꯑꯃ ꯌꯧꯔꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯣꯝꯗ ꯅꯤꯡꯉꯣꯜ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯄꯨꯊꯣꯔꯛꯏꯗꯣ ꯃꯣꯏ ꯄꯩꯁꯥ ꯑꯣꯏꯅ ꯀꯦꯁ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯅꯤ ꯐꯤꯗꯤ ꯌꯥꯎꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯤ 3ꯗꯣ ꯑꯃꯨꯛ ꯍꯥꯞꯆꯟꯒꯦꯅ ꯑꯃꯨꯛ ꯈꯟꯕꯀꯣ ꯑꯗꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯈꯜꯂꯤ ꯑꯗꯨꯒ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯅꯤꯡꯉꯣꯜ ꯃꯁꯤꯡ ꯍꯦꯟꯒꯠꯂꯒ ꯁꯦꯜꯗꯤ ꯌꯥꯎꯗꯅ ꯑꯣꯏꯔꯁꯨ ꯁꯦꯜꯗꯤ ꯂꯨꯄꯥ 200-200ꯗꯤ ꯍꯥꯞꯄꯦ ꯑꯣꯖꯥ ꯇꯣꯝꯕꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛ ꯅꯤꯡꯉꯣꯜ ꯃꯁꯤꯡ ꯑꯣꯏꯅ ꯍꯦꯟꯒꯠꯍꯟꯕ꯭ꯔꯥ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯥꯎꯊꯣꯛꯇ꯭ꯔꯤ ꯁꯤꯃꯁꯨ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯑꯃꯅꯁꯨ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯃ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯅꯨꯡꯉꯥꯏꯕꯗꯣ ꯌꯥꯏꯐꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯅꯠꯇꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯃꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯄꯤꯕꯤꯔꯝꯕꯗꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯨꯛ ꯃꯌꯥꯝ ꯁꯤꯟꯖꯔꯤꯁꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯃꯗ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯈꯔ ꯇꯦꯡꯕꯥꯡꯕꯤꯔꯛꯄ ꯃꯌꯥꯝꯗꯨꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯑꯄꯨꯟꯕꯅꯤ ꯑꯩꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯣꯏꯅ ꯆꯠꯄ ꯅꯠꯇꯦ ꯑꯗꯨꯅ ꯍꯣꯏ ꯀꯔꯤꯒꯤ ꯌꯥꯎꯔꯤꯅꯤ ꯑꯩꯈꯣꯏꯗꯒꯤꯁꯨ ꯑꯗꯨꯅ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯇꯣꯝꯕꯒꯤ 5,000 ꯃꯦꯗꯥꯝ ꯅꯟꯗꯤꯅꯤꯒꯤ 5,000 ꯍꯥꯏ ꯀꯥꯟꯗꯨꯗ 5ꯅꯤ 10ꯅꯤ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ 10 ꯍꯥꯏꯗꯤ 10ꯅꯤꯗꯤ 10,000ꯅꯤꯗꯅ ꯋꯥꯔꯤꯅꯤ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯂꯨꯄꯥ 1,000 ꯄꯥꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯃꯈꯣꯏꯁꯨ ꯑꯩ ꯂꯣꯏꯅ ꯁꯤꯟꯖꯔꯦ ꯊꯝꯖꯔꯦ ꯂꯥꯎꯊꯣꯛꯆꯈ꯭ꯔꯦ ꯃꯔꯣꯜ ꯑꯃꯁꯨ ꯑꯗꯨꯒ ꯑꯩ ꯀꯣꯟꯅꯁꯨ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯀꯣꯜꯁꯤ ꯂꯥꯛꯇꯦ ꯑꯗꯨꯅ ꯑꯩ ꯍꯟꯖꯟ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯣꯝ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯎꯕꯤꯌꯨ ꯃꯁꯤ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯤꯡꯉꯣꯏ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯇꯥꯗꯕ ꯃꯤꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯁꯤꯒꯨꯝꯕ ꯀꯩꯅꯣꯝꯃ ꯂꯩ ꯍꯥꯏꯗꯅ ꯄꯥꯎ ꯁꯟꯗꯣꯛꯄꯤꯒꯅꯨ ꯔꯦꯗꯤꯑꯣ ꯇꯥꯗꯕ ꯃꯤꯗꯗꯤ ꯐꯪꯍꯟꯅꯤꯡꯗꯦꯕ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯌꯥꯎꯗꯕ ꯃꯤꯗꯗꯤ ꯐꯪꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯕꯨ ꯇꯥꯕꯤꯕ ꯑꯩꯈꯣꯏꯕꯨ ꯁꯤꯗꯩꯗ ꯊꯧꯔꯝ ꯇꯧꯖꯔꯤꯕ ꯑꯣꯂꯦꯟꯒꯤ ꯊꯧꯔꯝ ꯁꯨꯔꯖꯤꯠꯀꯤ ꯊꯧꯔꯝ ꯄꯨꯁꯄꯥꯒꯤ ꯊꯧꯔꯝ ꯀꯣ ꯃꯌꯥꯝꯁꯤ ꯌꯥꯎꯔꯤꯕ ꯅꯤꯔꯃꯂꯥ ꯍꯣꯏ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯇꯥꯕꯤꯕ ꯑꯩꯈꯣꯏ ꯊꯧꯔꯝ ꯌꯦꯡꯕꯤꯕ ꯇꯥꯕꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯐꯪꯍꯟꯖꯅꯤꯡꯉꯦꯕ ꯑꯗꯣ ꯇꯥꯗꯕꯗꯨꯗꯤ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯖꯔꯝꯒꯅꯤ
ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯇꯒꯤ ꯏꯆꯜ ꯑꯃꯈꯛ ꯅꯣꯡꯃ ꯀꯣꯜ ꯇꯧꯕꯤꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯎꯗꯦꯅ ꯇꯧꯕꯗꯣ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯊꯧꯔꯝ ꯇꯥꯕꯤꯔꯝꯃꯒꯗꯤ ꯍꯩꯔꯣꯛꯇꯒꯤ ꯏꯆꯜ ꯃꯤꯠ ꯎꯗꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯅꯝꯕꯔꯗ ꯅꯝꯕꯔꯁꯤꯗ ꯂꯩꯔꯦꯅ ꯍꯥꯏꯕꯤꯔꯛꯄ꯭ꯔꯥ ꯅꯨꯡꯊꯤꯜ ꯀꯣꯜ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯗꯨꯝ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯪꯕꯤꯕ ꯌꯥꯎꯔꯒ ꯑꯩꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕꯤꯔꯣ ꯑꯩꯅꯁꯨ ꯃꯥꯏ ꯅꯝꯕꯔꯁꯦ ꯃꯤꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕꯗꯤ ꯂꯩꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯊꯤꯕꯗ ꯐꯪꯗ꯭ರೆ ꯑꯗꯨꯃ ꯃꯊꯪ ꯇꯥꯕꯤꯔꯝꯃꯒꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯀꯣꯁꯥꯟꯗꯥꯕꯤꯗꯩ ꯅꯃꯥꯅꯦ ꯏꯃꯥ ꯃꯤꯡ ꯍꯥꯏꯕꯤꯁꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗ ꯅꯟꯗꯣꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯆꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯇꯥꯕꯗ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤꯅ ꯂꯣꯏꯔꯕ꯭ꯔꯣ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩꯗ ꯏꯆꯥ ꯍꯦꯛꯇ ꯊꯦꯡꯅꯕꯗ ꯍꯦꯛꯇ ꯊꯥꯒꯠꯂꯦ ꯇꯧꯊꯣꯔꯛꯄꯗ ꯂꯣꯏꯅ ꯍꯦꯛ ꯐꯖꯩ ꯂꯣꯏꯅ ꯍꯦꯛ ꯄꯛꯆꯩ ꯏꯃꯥꯗꯤ ꯑꯗꯨꯝ ꯑꯍꯤꯡ ꯅꯨꯡꯊꯤꯟꯁꯦ ꯅꯪꯗ ꯌꯦꯡ ꯂꯩꯔꯕꯅꯦ ꯍꯣꯏ ꯏꯃꯥ ꯇꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯅꯀꯣ ꯀꯣꯔꯁꯥꯟ ꯇꯥꯕꯤꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯒꯥꯏꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯀꯣꯔꯁꯥꯟ ꯇꯥꯕꯤꯗꯤ ꯐꯣꯟ ꯇꯧꯔꯛꯄꯁꯤꯗꯤ ꯃꯤ ꯑꯃꯈꯛꯇꯕꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯣꯏ ꯏꯊꯟꯇꯅꯦ ꯇꯥꯕꯗꯤ ꯃꯌꯥꯝ ꯇꯥꯏ ꯇꯥꯕꯗꯤ ꯃꯌꯥꯝ ꯇꯥꯏ ꯑꯗꯣ ꯀꯣꯔꯁꯥꯟ ꯇꯥꯕꯤꯗ ꯇꯥꯕꯤꯕꯁꯤꯡꯗꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯜ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯌꯨꯝꯊꯣꯡꯄ ꯑꯣꯏꯅ ꯂꯩꯕ ꯍꯣꯏ ꯑꯗꯨꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯀꯣꯔꯁꯥꯟ ꯇꯥꯕꯤꯒꯤ ꯂꯝꯕꯤ ꯄꯔꯤꯡ ꯁꯨꯒꯨꯅꯨ ꯌꯧꯔꯝꯗꯥꯏꯒꯤ ꯂꯝꯕꯤ ꯄꯔꯤꯡ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤ ꯂꯤꯂꯥꯁꯨ ꯂꯥꯛꯑꯝꯃꯦꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯈꯨꯡꯒꯪ ꯑꯣꯏꯕꯅꯤꯅ ꯂꯤꯂꯥ ꯄꯥꯂꯥ ꯇꯣꯏꯅ ꯇꯧꯗꯕꯩꯅꯦ ꯌꯥꯝ ꯇꯥꯡꯅ ꯀꯣꯔꯁꯥꯟ ꯇꯥꯕꯤꯒꯤ ꯂꯧꯕꯨꯛ ꯑꯃꯗ ꯅꯣꯡꯃ ꯇꯧꯏ ꯂꯤꯂꯥ ꯀꯣ ꯂꯤꯂꯥꯗꯨ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏ ꯂꯤꯂꯥꯗ ꯍꯦꯛ ꯁꯥꯟꯅꯐꯝ ꯈꯪꯈꯤꯗꯦꯗꯤ ꯀꯩꯒꯤꯅꯣꯗ ꯂꯤꯂꯥ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯏꯁꯩ ꯑꯃ ꯂꯧꯁꯜꯂꯨꯕ ꯑꯗꯒꯤ ꯏꯁꯩꯗꯣ ꯂꯧꯁꯜꯂꯨꯕꯗꯒꯤ ꯑꯁ ꯂꯤꯂꯥꯗꯣ ꯂꯣꯏꯔꯒ ꯏꯁꯩꯗꯣ ꯆꯠꯄꯅꯦ ꯑꯦꯖꯦ ꯃꯩꯁꯅꯥꯝ ꯃꯣꯏꯒꯤ ꯏꯃꯥꯅ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯑꯩꯅ ꯏꯁꯩ ꯑꯦꯡꯀꯔ ꯑꯣꯏꯕꯒꯤ ꯍꯥꯏꯔꯛꯄ ꯃꯗꯨꯅ ꯀꯣꯔꯁꯥꯟ ꯇꯥꯕꯤꯒꯤ ꯂꯤꯂꯥꯗꯣ ꯂꯣꯏꯔꯒ ꯑꯩꯅ ꯑꯝꯇꯪ ꯑꯦꯖꯦ ꯃꯩꯁꯅꯥꯝ ꯃꯣꯏ ꯌꯨꯝ ꯊꯣꯡꯒꯥꯟ ꯌꯧꯅꯕ ꯀꯥꯃꯣꯡ ꯌꯧꯅꯕ ꯊꯧꯔꯛꯄꯁꯤ ꯑꯁ ꯑꯔꯣꯏꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯊꯧꯕ ꯒꯥꯔꯤꯁꯦ ꯑꯗꯣ ꯐꯠꯇꯦ ꯒꯥꯔꯤ ꯀꯟ ꯊꯧꯕꯁꯦꯀꯣ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯁꯤꯗꯩꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯃ ꯂꯩꯇꯦ ꯒꯥꯔꯤ ꯀꯟ ꯊꯧꯕꯒꯤ ꯀꯥꯟꯅꯕꯁꯤ ꯂꯩꯇꯦ ꯑꯗꯣ ꯑꯁ ꯂꯤꯂꯥ ꯂꯣꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯐꯝ ꯂꯩꯇꯕꯅꯤꯀꯣ ꯂꯤꯂꯥꯁꯦ ꯌꯥꯝ ꯇꯥꯡꯅ ꯇꯧꯔꯕꯅꯤꯅ ꯇꯧꯋꯦ ꯑꯗꯣ ꯉꯁꯤꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩ ꯇꯥꯡ 23ꯇ ꯆꯔꯥꯡꯄꯥꯠꯀꯤ ꯏꯁꯩ ꯑꯃꯈꯛꯀꯤ ꯑꯦꯡꯀꯔ ꯑꯣꯏꯕꯩ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗ ꯆꯔꯥꯡꯄꯥꯠꯇ ꯑꯁ ꯑꯦꯡꯀꯔ ꯑꯣꯏꯗꯣꯔꯦꯅ ꯑꯩꯁꯦ ꯈꯜꯂꯒ ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯆꯔꯥꯡꯄꯥꯠꯇ ꯂꯤꯂꯥ ꯂꯩꯕ ꯅꯨꯃꯤꯠꯁꯤꯗ ꯊꯝꯕꯥꯜ ꯈꯣꯡꯒꯤ ꯂꯤꯂꯥ ꯑꯃ ꯂꯩꯔꯦꯅ ꯍꯥꯏꯖꯤꯜꯂꯛꯇꯅꯀꯣ ꯆꯔꯥꯡꯄꯥꯠꯀꯤ ꯏꯁꯩꯗꯣ ꯊꯝꯕꯥꯜ ꯈꯣꯡꯒꯤ ꯂꯤꯂꯥꯁꯤ ꯂꯣꯏꯕꯗꯤ ꯄꯨꯡ 9 ꯇꯥꯅꯤ 9 ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯤ ꯆꯔꯥꯡꯄꯥꯠꯇ ꯌꯥꯎꯕꯕꯨꯗꯤ ꯌꯥꯏ 9ꯗꯒꯤ 12 ꯕꯥꯔꯣ ꯄꯨꯡ 2-3ꯗꯤ ꯅꯪꯉꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯌꯦꯡꯉꯣꯕ ꯇꯥꯡ 19 ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ 28 ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯂꯥꯛꯄꯣꯟꯇꯦꯀꯣ ꯑꯗꯨꯅ ꯂꯤꯂꯥ ꯂꯩꯔꯕ ꯏꯁꯩ ꯂꯥꯛꯁꯜꯂꯛꯑꯅꯦꯕ ꯏꯁꯩ ꯂꯩꯔꯕ ꯂꯤꯂꯥ ꯂꯥꯛꯑꯅꯦꯕ ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯅꯀꯣ ꯑꯅꯤꯃꯛ ꯂꯥꯛꯑꯣꯏꯕ ꯑꯗꯨꯝ ꯑꯉꯛꯄꯅꯤꯗ ꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯤ ꯁꯤ ꯀꯨꯝꯍꯩꯁꯤꯁꯨꯕ ꯀꯨꯝꯍꯩ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯏ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯆꯤꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯅ ꯍꯜꯂꯣ ꯀꯣꯜ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯊꯝꯈꯤꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯇꯧꯕꯤꯔꯝꯕꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯈꯨꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯀꯧꯕꯤꯔꯝꯕꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯋꯥꯡꯖꯤꯡꯗꯒꯤ ꯁꯨꯟꯗꯔꯤ ꯀꯧꯋꯦ ꯑꯗꯣ ꯁꯥꯔꯗꯤ ꯃꯌꯥꯝꯅ ꯁꯥꯔ ꯍꯥꯏꯌꯦ ꯑꯗꯣ ꯁꯨꯝ ꯇꯥꯛꯄ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯥꯛꯄꯤꯌꯨ ꯁꯨꯝ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯨꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯇꯪ ꯁꯨꯝ ꯍꯥꯏꯖꯅꯤꯡꯗꯅ ꯇꯧꯔꯛꯄ ꯅꯤꯉꯣꯜ ꯍꯥꯏꯕꯤꯌꯨ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯧꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯀꯧꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯩꯈꯣꯏꯅ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯑꯩꯈꯣꯏ ꯃꯥꯃ ꯑꯃꯅ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯟꯅꯕꯗ ꯂꯨꯄꯥ 500 ꯆꯠꯄꯤꯃꯨꯛ ꯄꯨꯊꯣꯔꯛꯑꯒ ꯅꯣꯏ ꯌꯦꯟꯅꯔꯣꯅ ꯇꯨꯛ ꯂꯥꯎ ꯊꯥꯖꯔꯛꯑꯦ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯂꯨꯄꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ 2 ꯏꯟꯅꯕꯅꯤ ꯂꯨꯄꯥ 500 ꯆꯠꯄꯤꯗꯣ ꯇꯨꯛ ꯂꯥꯎ ꯊꯥꯖꯔꯒ ꯌꯦꯟꯅꯔꯣꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗꯦ ꯁꯥꯏ
ꯀꯣꯟꯅ ꯊꯪꯗꯁꯨ ꯁꯨꯝ ꯍꯥꯏ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯆꯥꯛꯀꯧꯕꯗ ꯂꯥꯛꯑꯔꯣꯏꯗꯅ ꯍꯥꯏ ꯂꯨꯄꯥ 100 ꯄꯤꯔꯁꯨ 200 ꯄꯤꯔꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ ꯑꯗꯨ ꯄꯥꯝꯖꯕꯗꯣ ꯑꯩꯈꯣꯏꯅ 500 ꯆꯠꯄꯤꯗꯣ ꯁꯨꯛ ꯂꯥꯎ ꯊꯥꯗꯔꯒ ꯆꯠꯁꯦ ꯅꯣꯏ ꯃꯌꯥꯝ ꯌꯦꯅꯧ ꯑꯗꯨ ꯇꯧꯋꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯗꯤꯋꯥꯂꯤ ꯈꯥꯎꯕ ꯔꯒꯥꯎ ꯈꯥꯎꯕ ꯍꯥꯏꯕ ꯗꯤꯋꯥꯂꯤ ꯈꯥꯎꯕ ꯍꯥꯏꯕ ꯀꯟꯅ ꯈꯥꯎ ꯀꯃꯥꯟꯗꯣꯅ ꯀꯟꯅ ꯊꯤꯡꯕꯅꯦ ꯊꯤꯡꯉꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯤꯡꯕꯤꯕ ꯐꯩ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯉꯥꯡ ꯑꯃ ꯍꯧꯖꯤꯛ ꯐꯨꯔꯛꯇꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯕꯠꯅ ꯁꯨꯔꯛꯄꯒꯤ ꯃꯁꯥꯗ ꯕꯠꯅ ꯁꯨꯔꯛꯄꯒꯤ ꯍꯧꯖꯤꯛ ꯑꯌꯣ ꯅꯥꯍꯦ ꯇꯧꯔꯒ ꯂꯩ ꯂꯨꯄꯥ 10,000ꯁꯨ ꯇꯤꯡꯉꯦ ꯄꯨꯟꯕꯤꯌꯣꯅ ꯍꯥꯏꯅꯕꯗꯒꯤ 10ꯗ ꯌꯥꯅꯔꯒ ꯄꯣꯔꯦ ꯑꯗꯨ ꯃꯁꯥꯗꯨꯗꯤ ꯇꯦꯛꯑꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏ ꯊꯤꯡꯐꯝ ꯊꯣꯛꯄ ꯅꯍꯥꯟ ꯅꯣꯡꯃ ꯀꯣꯂꯔ ꯑꯃꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯣ ꯃꯔꯨ ꯌꯣꯟꯐꯝꯗ ꯊꯤꯡꯕꯤꯔꯗꯤꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯃꯔꯨ ꯌꯣꯟꯐꯝꯗꯨꯗ ꯑꯗꯨ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛ ꯃꯣꯏꯁꯨ ꯈꯥꯎꯅꯔꯦ ꯑꯗꯨ ꯊꯛꯆꯟ ꯆꯥꯛꯁꯟꯅꯔꯒ ꯄꯨꯟꯅ ꯆꯩꯅꯕꯁꯨ ꯇꯧꯅꯔꯦ ꯑꯗꯨ ꯑꯉꯥꯡꯗꯨꯗꯤ ꯌꯥꯎꯗꯕꯅꯤ ꯍꯥꯏ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯄꯨꯂꯤꯁꯅꯁꯨ ꯍꯥꯏ ꯃꯥꯗꯤ ꯌꯥꯎꯗꯕꯅꯤ ꯃꯔꯨꯗ ꯂꯧꯕ ꯃꯣꯏꯅ ꯑꯃꯨꯛ ꯁꯥꯟꯅꯐꯝꯗꯨꯗꯒꯤ ꯃꯔꯨꯗꯣ ꯄꯨꯔꯒ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯅꯣꯏ ꯃꯔꯨꯁꯤ ꯂꯧ ꯂꯥꯎꯅ ꯍꯥꯏꯕ ꯅꯣꯏ ꯁꯤ ꯂꯧ ꯂꯥꯛꯇ꯭ꯔꯗꯤ ꯁꯦꯟꯗ ꯊꯥꯖꯤꯟꯈ꯭ꯔꯅꯦꯅ ꯍꯥꯏꯕꯗꯒꯤ ꯇꯥꯟꯅꯔ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯍꯥꯏꯇꯥꯔꯦ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯅꯩꯌꯦ ꯃꯣꯏꯁꯨ 10,000ꯁꯨ ꯇꯤꯡꯉꯦ ꯃꯁꯥꯁꯨ ꯇꯦꯛꯑꯦ ꯑꯗꯨ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨ ꯐꯖꯅ ꯑꯗꯨꯝ ꯊꯤꯡꯕꯤꯌꯨ ꯐꯨꯅꯕ ꯆꯩꯅꯕ ꯇꯧꯅꯗꯕꯤꯗ ꯑꯗꯣ ꯃꯣꯏ ꯀꯜꯂꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯟꯅꯕ ꯇꯥꯔꯦꯅꯦ ꯀꯨꯀꯤꯒꯨꯝꯕꯗꯗꯤ ꯃꯣꯏ ꯀꯟꯗꯦꯕ ꯃꯣꯏ ꯄꯥꯡꯒꯜ ꯃꯊꯧꯅꯥꯗꯣ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯒꯤ ꯃꯊꯧꯗꯣ ꯄꯨꯊꯣꯛꯇꯦꯕ ꯑꯗꯨ ꯁꯨꯝ ꯍꯥꯏꯖꯅꯤꯡꯗꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯅꯤꯉꯣꯜ ꯈꯨꯗꯣꯟꯗ 10 ꯍꯦꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯍꯥꯏꯗꯤ ꯊꯥꯒꯠꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅ ꯊꯥꯒꯠꯂꯒ ꯄꯦꯡꯒꯗꯕꯅꯣ ꯈꯪꯗꯦ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯕ ꯊꯥꯒꯠꯀꯨꯝꯁꯤꯗ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯕ ꯑꯗꯨꯝ ꯈꯪꯗꯦ ꯁꯣꯏꯗ ꯉꯥꯝꯗꯕ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯂꯣꯏꯔꯦ ꯀꯔꯤ ꯊꯥꯒꯠꯂꯨꯅꯦ ꯌꯥꯝꯅ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯤ ꯃꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯅꯨꯡꯉꯥꯏꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯁꯨ ꯊꯣꯛꯂꯛꯄ ꯑꯣꯏꯁꯅꯨ ꯑꯩꯗꯤ ꯈꯔ ꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅꯤ ꯑꯗꯣ ꯃꯤ ꯑꯃꯅ 5,000 ꯄꯨꯊꯣꯛ 10 ꯄꯨꯊꯣꯛ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦꯕ ꯃꯤ ꯑꯃꯅ 900 ꯄꯨꯊꯣꯔꯛꯑꯁꯨ 900 ꯄꯨꯊꯣꯛꯄ 3 ꯁꯨꯔꯗꯤ ꯅꯤꯡꯉꯣꯜ ꯑꯃꯗ ꯍꯦꯛꯇ ꯄꯤ ꯌꯥꯏ ꯍꯥꯏꯖꯔꯤꯕ ꯂꯨꯄꯥ 2,000ꯗꯪꯒ ꯄꯤꯖꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯋꯥꯅꯤꯗ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯃꯣꯟꯒ ꯅꯣꯛꯄꯗꯣ ꯑꯩꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖ ꯉꯝꯗ꯭ꯔꯁꯨ ꯂꯨꯄꯥ 2,000ꯗꯪꯒ ꯄꯤꯈ꯭ꯔꯗꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯣ ꯄꯦꯟꯖꯒꯦ ꯇꯧꯕꯅꯤꯗ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯕꯣꯔ ꯃꯌꯥꯝꯁꯦ ꯄꯤꯊꯔꯛꯇꯅꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯒꯤ ꯊꯣꯏꯗꯣꯛꯄ ꯅꯤꯖꯔꯣꯏ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯑꯗꯨꯝ ꯆꯦꯡ ꯋꯥꯜꯂ ꯆꯥꯔꯤꯅꯤ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯑꯗꯣ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯉꯥꯏꯖꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛꯇꯨꯗꯒꯤ ꯑꯩꯒꯤ ꯁꯔꯨꯛꯇꯨꯗꯒꯤꯀꯣ ꯑꯇꯣꯞꯄ ꯑꯃꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯃ ꯆꯥꯔꯒ ꯑꯩꯅ ꯄꯨꯛ ꯊꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯨꯗꯤ ꯆꯥꯗꯕ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯁꯔꯨꯛꯇꯨ ꯆꯥꯈ꯭ꯔ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯃꯁꯤꯗꯅꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯆꯪꯁꯟꯕꯗ ꯑꯩ ꯏꯊꯟꯗꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯃꯤꯟꯅꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯃꯗꯨꯗꯅꯤ ꯑꯩꯅ ꯄꯦꯟꯖꯕ ꯍꯥꯏꯕꯕꯨ ꯑꯇꯩ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯅ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯇꯣꯝꯕꯅ ꯉꯔꯥꯡ ꯂꯩꯕꯤꯕ ꯐꯤ 3ꯗꯨꯁꯨ ꯑꯩ ꯉꯔꯥꯡ ꯂꯧꯖꯔꯨꯔꯦ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯇꯣꯝꯕꯒ ꯊꯦꯡꯅꯖꯗꯅ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯇꯣꯝꯕꯒꯤ ꯈꯨꯗꯣꯜꯁꯤꯁꯨ ꯐꯖꯩ ꯑꯗꯨꯝ ꯅꯤꯡꯉꯣꯜꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯈꯟꯅꯕ ꯑꯗꯨꯅ ꯄꯤꯖꯒꯗꯧꯔꯤꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯌꯥꯎꯕꯤꯌꯨ ꯑꯗꯣ ꯅꯤꯡꯉꯣꯜꯁꯤꯡ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯃꯤꯡ ꯊꯥꯖꯟꯕꯤꯔꯛꯑꯦ ꯍꯧꯖꯤꯛ ꯃꯤꯡ ꯊꯥꯖꯜꯂꯤꯗꯨꯗꯤ ꯑꯃꯠꯇ ꯌꯥꯍꯩꯔꯣꯏꯀꯣ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕꯁꯤꯡ ꯍꯧꯖꯤꯛ ꯃꯤꯡ ꯊꯥꯖꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯃꯤꯡ ꯊꯥꯖꯜꯂꯛꯄ ꯍꯧꯖꯤक ꯃꯌꯥꯝ ꯌꯥꯎꯔꯦ ꯃꯗꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯆꯠꯅꯖꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯅꯀꯣ ꯇꯧꯕꯤꯒꯅꯨ ꯃꯗꯨ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯆꯒꯦ ꯅꯤꯌꯣꯝ ꯈꯔ ꯉꯥꯛꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯅꯤꯌꯣꯝꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯇꯣꯝꯕꯒꯤ ꯄꯤꯔꯛꯄ ꯐꯤ 3 ꯑꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯅꯤꯡꯉꯣꯜ 3 ꯑꯃꯗ ꯑꯃꯨꯛ ꯄꯤꯒꯗꯕꯅꯤ ꯑꯗꯨꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯐꯤꯔꯣꯟꯁꯤꯡ ꯁꯨꯠꯁꯤꯗ ꯍꯥꯏꯇꯥꯔꯦ 1,100 1,300 1,200 ꯌꯣꯟꯕ ꯐꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯃꯃꯜ ꯍꯦꯟꯅ ꯌꯣꯜꯂꯤ ꯑꯗꯨꯅ ꯐꯤꯁꯤꯡ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕꯅꯤ ꯎꯄꯨꯗꯨꯒ ꯂꯩꯕ ꯃꯇꯝꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯈꯤꯕꯅꯤ ꯅꯤꯡꯉꯣꯜ ꯂꯥꯏꯕꯛ ꯐꯕꯒꯤ ꯀꯥꯏꯅꯀꯣ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯅꯤ ꯂꯨꯄꯥ 200 ꯑꯃꯁꯨ ꯁꯥꯊꯣꯡꯕꯅ ꯗꯈꯤꯅꯥꯁꯨ ꯍꯥꯞꯄꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯤ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯍꯥꯞꯀꯅꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗꯤ ꯁꯤꯗꯩ ꯅꯨꯡꯉꯥꯏꯕꯁꯨ ꯀꯩ ꯂꯩꯔꯤꯒꯦ ꯑꯗꯣ ꯁꯤ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯂꯨꯄꯥ ꯑꯃꯨꯛ ꯇꯤꯡꯍꯜꯂꯣꯏ ꯅꯤꯡꯉꯣꯜ ꯑꯃꯗꯒꯤ ꯂꯨꯄꯥ ꯑꯃꯨꯛ ꯂꯧꯖꯔꯣꯏ ꯑꯗꯨꯅ इवन सी लौब लापदो निंगोन सिंह चथोक चसिन फरक तारदीको अखोई
ngamnaba kadai kadai do no thenbani khangde kaini khangde lambi da kokthoga kathel da ni khangde kai da ni khang thengnaba yaba mafam da thengnara kanda haibado soida deminas radio ta da ningol da rani fi phaukradi kamdo bai madu yade gaina khoina haiba budi leite da kari bu toru ne aseng badi adu da oina tawsi aduna mayam pono muna radio yam ta da ba minu da paudu khoni yam sandok pirunu hais isi radio tari mingi loi khanga mane ba natra adu khanga gadi adom na atai de ya to bi da ba phare da maram de khoi khakta gi oina dum tawsi hai bani kai do roni khoi gi torom ta bi da bu de kari yaru da phau gre ge no du marai bang na ni ma so khoi gi ningo na te hai ba di ya aina phawon janing babu hai ba wa ne do khoi ge category da khoi radio ta da mi yaw ba yaro hai ba ge thing ba bu di leite da marai bang na du tamam ma de dum phau re ge ma so phau ro ni na du de khoi gi dum ta jani da ta bi de ne kai do roni ko du wa tho do ba leite call lakte thorom su yam theng na we birthday ke thorom khara pang thui hai tare aram se heart attack to ge du tawri call lakten tor call paisal le me call se sai call dum pai le ram call se wari sana bulur ga yari sana sana khak that pi ba simatang su to biu call lakten tor call son paisal le ram me u deva khoi da di som da thi Hello. 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 Mingalai from Habiu. Khoirondagi airport khoirondagi nama sambi. Tapi ukari wafam habi ningi. Isa aiju ningon takong maya wajida khara phongtok tageta wani pukning gi waran. Habiu. Adu kano tawde akhoi sargi kano su taje yamna sirendo ngarang dang atu yam nungai je ahing thenga bo taje ba adu sirena ina dum loino khuding ma su taje aina haning bana takau maya je sa jing je kumchi ima sana leba akhoi manipur je ising isau thokpa muwa gare lan ge theng mu phangre adu mabung maupa jing jina khudon khraga tamje ba sida yam de haida bida adu yami yam de haida bida ko kudon do phajana taram na lagwa bor nu la pri na dana ma ni masan jingdu na ju nungsi sana na samin thangmin raga mabung mapana pe pa khudon do adu do na lawin na haida ning ba tha Kesu kai de ma adu ningon sing na karam ba ningon abu da khena yami yam de hai ba si ima hoi gi kanggu do yaw bro yaude to yawra moida ningon da mara nyam sibiru nu da ningon am ta ida khena yam de haiba ka su leita bani da ningon da khena yam de na hairi se cham na ado ai haji ta bi ma ningon lam ta na ai noi da khena du yam de da khena lawro in haiba ningon pak leita bani ko adon hek ma yam na haiba da ningon sing na da khena gi changdam na ba tu to ba da to ita haiba hoje tu ma ningon yam leita bani da ma kana ba leiru ne ge leita bani imagi imung manung da ningon yaw di asai karam thambiram mona thadi chaloi ga haiba yawra ne kasu yawra moida hairi do haiba ngam imung do da mabung mopa do kari haini engineer doctor le hai ai kaino moida di hai adu hidana ba kaute moi to bane adu mane am phajaba lon da haiba ni da thaga chei ma ko yam no ai je adu cha ju taw ba khujamak ta mangolo yu cha na taw thaw khujing thoram khuding ma che nupi sare pai ahan sare pai Laisabi macha sare pai saraji laipok lai dum khanjare khodi mane avatar am lai ni ma ai je lai ni ke no koi loin ba ima su lai ni akhoi loin bak se ya se lai nga ta ni akhoi polok pagi maram hai tare akhoi se polok pagi maram na akhoi ai ga mana ba ai ga chama na ba gi chin nau hai tare ima gi garba manung da khoi meham lak ba lan theng na ai ngam lai ni lan poklok pa da mi oina poklai se lan ama mai pak lagai khoi la khram ne adugi lan adu de ne pi amadi pa se makan de ima gi pipung ning do lais ai ge cham mana ba kaya marum lan theng na ga la khrabani adu sai gi khut yaudringai ai gi khong yaudringai ai gi mit yaudringai u ba gi shakti leitringai ta ba gi shakti leitringai de gi hai tare
ai semlakkiba matamda aigumba aiga chap manaba jin mayamna amuktada lakhrabani magi grabha manungda pa amadi pi ani di manungda semakanda ai lakhrabani imagi punungdagi lerakanda maliyam sigi mi ama oinanabagidama aigi kayat sing ase nongma gi kayat sing du semagi imagi pibuknungdagi lakhrineba karigidamak lakliba naron thouso naron loluso phajaba khanguso nungsiba khanguso miyoiba khunaigidamakta awaba nungaiba yauruso nahak ama poklammagidamak nahakna khunai asida kanaba phaba thabak torom nahak ama oina mi oina poklamaga miyoibagi khunai da migi thawai longnanaba mi mangnanaba thabak siluso na kanansu polokpana ngasidagi landa sigiba mi mayam hatok pikraba kaya hojiksu yong akoi mangde yong Hamas sing adagi Gaza da siriba mayam da Palestine lising humudra hena sujalabani adaida angang sigi masing angang du khaktada sijalakpada angang masing kyam yamgir angang lising taramari ga siong nungsi gra mama masagi sadana ko Gaza da ceasefire to kana mama jing du kappi aigi sa du lering da ceasefire to boram taragadi aigi sa du masi hingjaram gadabani ko aisi mama bagi thamoi da sintariba milu pirang adoni dai ma sa ta chari aduna akhoi miyoibase mi oina polokpa matamda polaktringedagi hona imagi garba manungda lan yauduna lakhrabani lan adudagi mai paktuna mi oiraklaba matungda mi oibagi saja chanaraktaba wani mi oiba khunaina ado semdokpa yai hongdokpa yai laluraba su semdokpa yai hongdokpa yai punamak afaba mada khoi chatpa yai afaba ma toromba yai ai mi oina pombagi damak mi oina hello minga madi leifam haibise hello Hello. Mingalai phong haibiu. Hello, sir. Mingalai phong haibiu. Kurai tegi sana. Tapiu kari wafam haibining ba. Sina han bane sir ai to yerak. Yam nuaise saruga birak ba haibiu. Sir gi program loi ta jari ai sung khangan janing ba. Yam nuaise koi thorom tabi ba. Thorom di kayam kuire tabi ba. Kuire sariam kuire tajabadi phone ning asina han ba tajabani yam nuaise koju khurai digi sana ko bama call de yaure e hajing asina han mani khangjaba hana khangdi hai tare ko sagi program loi tajai angang sing atai staff sing roi tajai yam nuaise sir thank you yam nuaise yawi ba ningon chako ba chapiroidro ningon chako ba je handak ti chatlore koi itai ama lai gi te to na pioi hoi loi dri boy de koi ningon kai ju kaudre aduga koi mau goi ju sasa trasa okay hoi mong manungi leitaba yawro khanda dumaina hai tare ni ko modu kongna di hoi yam nuai je ado chong khangan jar pane do sa tham jar thank you yam nuai je madam saru madam sana thank you so much kurai degi yam nuai je koi su ima leitaba kanda ima leitaba gi chahi do sa kaude 2013 do cha kaude aduga pabungna 16 da legide aduna 2017 do cha kaude puningam nuksigi adun nuksigi di ko akoi mungda cha kauda ba gai do cha kauda ba chahi gai do hai tare ko oi gi hai tai ko ane mung manung da leitaba na ba yawra kan da chahi do ma cha kauba adum kauda ba su na ya mani hai tare hello minga ma di leifam hai bisi hello sir hairokagi bijanti ne sa bijanti ngasai tabi bro thorom do sir ai gi nahalamu phone tawjaramado ai gi phone je ising da ta dum ya da na sir gi khon loi nan khangja to na ani ra khanin nin tawre sir nga si ni kesu kai de dogi de ai amuk tawbada sir gi khon do khangja to na amuk do hanan da tawda sir na matungdagi hanin tawrakana na haibi ra sa ko yo sa thorom tawba makoi gi thorom dum maruiba thorom hai tai ko sei program kari program leire se ngon dei ta toksale ba thorom se han ju to da na so yu yaw singa si ko kesu kai de adu soi graga di thorom do torok mon amuk hai graga amuk so hanjan ba adu khoi di song kan di thorom do record tawba hai ba tare record toring da phone toksale de khoi da kai bo ore dana aduna amuk hai graga na so khoi na sum hanjan tawraga di amuk khudong saroi dorim ne adu ngasai aina laukthokpadu tabi bro bijente sar ai sana laukthokpadu ta ja khoi inam ma itona ta bana mana hai bo phone to tawro hai ba nem to tawwana ai sa phone je tawge tawbada ne ai phone do ya ge ma sa am ba na si mi gi phone lo sina
ꯑꯁꯤ ꯃꯤꯒꯤꯗꯤ ꯅꯠꯇꯦ ꯁꯤꯝꯗꯤ ꯑꯩꯒꯤ ꯑꯣꯏꯔꯦ ꯐꯣꯟꯗꯣ ꯌꯥꯗꯅ ꯁꯤꯗ ꯍꯥꯞꯆꯤꯟꯕꯅꯦ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯗꯗꯥꯒꯤꯗ ꯉꯥꯛꯇꯪ ꯍꯥꯞꯄꯅꯤ ꯑꯗꯣ ꯑꯩ ꯅꯍꯥꯟꯃꯨꯛꯀꯤ ꯄꯣꯃꯤꯂꯥꯅ ꯐꯣꯟ ꯑꯃ ꯂꯧꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯒꯔꯦ ꯆꯦ ꯆꯥꯡ ꯂꯣꯏ ꯇꯥꯟꯊꯣꯛꯄ ꯂꯣꯏꯔꯦꯕꯀꯣ ꯐꯣꯟꯗꯣ ꯂꯧꯗ꯭ꯔꯕ ꯑꯗꯨ ꯆꯠꯄꯗꯣ ꯑꯩ ꯆꯠꯄ ꯉꯝꯗꯗꯅ ꯐꯔꯛꯇ ꯆꯠꯄꯤꯅꯤꯡꯉꯥꯏ ꯃꯤꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯛ ꯌꯥꯝ ꯇꯥꯗꯅ ꯑꯩ ꯅꯪꯕ ꯅꯨꯃꯤꯠꯇ ꯆꯠꯀꯦ ꯑꯩ ꯈꯟꯗꯅꯗꯤ ꯂꯩꯔꯤ ꯐꯣꯟ ꯑꯃ ꯄꯤꯒꯦꯗ ꯐꯣꯟ ꯂꯧꯕꯗꯣ ꯐꯣꯟꯁꯦ ꯁꯪꯗ꯭ꯔꯗꯅ ꯂꯧꯗ꯭ꯔꯕꯅꯤꯅꯦ ꯑꯗ ꯆꯠꯄ ꯉꯝꯗꯕ ꯁꯤꯁꯨ ꯂꯥꯏꯅꯥ ꯑꯃꯅꯤꯅꯦ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯔꯤꯕ ꯁꯥꯁꯦ ꯑꯣꯟꯊꯣꯛ ꯋꯥ ꯇꯥꯒ ꯌꯥꯅꯤ ꯍꯥꯏꯗꯤ ꯐꯣꯟꯁꯦ ꯑꯩꯅ ꯄꯥꯏꯕ ꯐꯣꯟꯁꯦ ꯈꯨꯠ ꯍꯦꯛ ꯊꯥꯗꯣꯛꯄꯗ ꯁꯥꯎꯟꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯅꯦ ꯈꯨꯠꯅ ꯄꯥꯏꯔꯒ ꯈꯤꯇꯪ ꯊꯥꯡꯒꯠꯂ ꯂꯩ ꯑꯩꯅ ꯆꯍꯤ 5 ꯆꯥꯈꯠꯂꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯐꯣꯟꯗꯨꯁꯨ ꯅꯍꯥꯟ ꯑꯩ ꯆꯦꯡ ꯍꯩꯔꯒ ꯆꯤꯅꯤ ꯆꯥꯝꯕꯗ ꯌꯥꯎꯊꯣꯛꯈꯤꯗꯅ ꯌꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯔꯦꯗꯤꯑꯣꯗꯤ ꯂꯩꯇꯕ꯭ꯔꯣ ꯔꯦꯗꯤꯑꯣ ꯑꯃ ꯌꯥꯗꯗꯅ ꯂꯩꯔꯝꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯣ ꯈꯖꯤꯛ ꯑꯗꯨꯗ ꯇꯥꯏꯌꯦ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯥꯔꯝꯕꯒꯤ ꯌꯥꯗꯦꯅ ꯊꯝꯕꯅ ꯑꯩꯅ ꯄꯨꯔꯛꯑꯒ ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯅ ꯁꯦꯠ ꯍꯥꯞꯄꯅ ꯌꯦꯡꯉ ꯈꯤꯇꯪ ꯇꯥꯗꯅ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯑꯃꯨꯛꯇ ꯁꯥꯔꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯈꯟꯗꯦ ꯑꯩ ꯁꯨꯝ ꯏꯀꯥꯏꯗꯅ ꯁꯨꯝ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯕ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯀꯩꯗꯧꯕ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯝ ꯈꯟꯕꯤꯔꯨꯅꯣ ꯑꯗꯨꯒꯤꯗꯤꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯀꯣꯜꯗꯨ ꯏꯁꯩ ꯈꯟꯕꯒꯤ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕꯤꯗꯣꯏꯅೋ ꯍꯥꯏꯔꯦ ꯐꯣꯟꯗꯣ ꯁꯨꯡꯈꯨꯝ ꯈꯨꯝꯗ꯭ꯔꯗꯤ ꯕꯦꯔꯥ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯕꯤꯖꯟꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯣꯟ ꯅꯝꯕꯔ ꯈꯪꯕ ꯑꯗꯨ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯆꯠꯂꯣꯏꯗꯣꯏꯔో ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯠꯊꯣꯛꯈꯤꯁꯤꯔ ꯁꯥꯔ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗ ꯆꯠꯂꯣꯏꯗ꯭ꯔꯕ ꯐꯣꯟ ꯌꯥꯗꯦꯅ ꯑꯗꯨꯗꯤ ꯆꯠꯀꯅꯤꯌꯦ ꯁꯥꯔ ꯐꯣꯟ ꯆꯠꯍꯟꯕ ꯐꯩꯀꯣ ꯐꯣꯟꯗꯣ ꯑꯝꯇ ꯆꯠꯍꯜꯂꯗꯤ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯅꯤꯡꯕ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯤꯗꯤ ꯑꯩꯈꯣꯏ ꯐꯣꯟ ꯅꯣꯀꯤꯌꯥ ꯑꯄꯤꯛꯄꯤꯗꯣ ꯑꯣꯏꯅꯤ ꯁꯥꯎꯟꯗꯤ ꯌꯥꯝ ꯄꯤꯛꯄ ꯑꯔꯤꯕꯁꯨ ꯑꯣꯏꯕ ꯑꯗꯨꯅꯦ ꯃꯤꯅ ꯐꯣꯟ ꯑꯐꯕ ꯄꯤꯔꯦ ꯐꯣꯟꯗꯨ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏ ꯐꯣꯟꯗꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯗꯤ ꯑꯄꯤꯛꯄꯗꯨꯗ ꯑꯗꯨꯝ ꯇꯥꯖ ꯇꯥꯕꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯁꯥꯔ ꯐꯣꯟ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯗꯨꯗ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯌꯨ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯌꯥꯗ꯭ꯔꯕꯅꯤ나 ꯃꯤꯅ ꯐꯣꯟ ꯐꯪꯅꯗꯗꯅ ꯂꯩ ꯅꯍꯥꯛꯀꯤꯅ ꯐꯣꯟ ꯄꯤꯔ ꯂꯥꯛꯎ ꯌꯥꯗ꯭ꯔꯗꯤ ꯀꯔꯤ ꯇꯧ ꯇꯥꯔꯦ ꯈꯤꯇꯪ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯈꯤꯇꯪ ꯗꯔꯀꯥꯔ ꯂꯩ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯗꯨ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯗꯨ ꯈꯤꯇꯪ ꯇꯞꯅ ꯆꯠꯀꯦꯗꯤ ꯈꯜꯂꯤꯌꯦ ꯑꯩꯁꯨ ꯍꯣꯏ ꯃꯇꯝꯗꯣ ꯂꯣꯏꯊꯣꯛꯈꯤꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯅꯤ ꯐꯔꯦ ꯕꯤꯖꯦꯟꯇꯤ ꯑꯗꯨ ꯐꯣꯟ ꯆꯠꯍꯜꯂꯣ ꯐꯣꯟ ꯆꯠꯍꯜꯂꯒ ꯊꯝꯃꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯁꯣꯝꯗ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯄꯨꯡ 12 ꯁ꯭ꯋꯥꯏ ꯇꯥꯔꯛꯄ ꯃꯤꯒꯤ ꯇꯌꯥꯏꯒꯤ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩꯗ ꯐꯣꯟ ꯑꯃꯁꯨꯡ ꯇꯧꯔꯦꯕ ꯑꯩꯅ ꯍꯜꯂꯣꯅ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯐꯣꯟꯗꯣ ꯇꯧꯔꯦꯕ ꯑꯩꯅ ꯐꯣꯟꯗꯣ ꯏꯁꯩ ꯁꯣꯟꯅ ꯈꯟꯕꯒꯤ ꯊꯧꯔꯝꯁꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯐꯣꯟꯗꯨꯗ ꯇꯧꯕꯤꯌꯣ ꯁꯤꯗ ꯇꯧꯔꯛꯀꯅꯣꯅ ꯍꯥꯏꯔꯅꯦꯕ ꯑꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦꯀꯣ ꯑꯃꯨꯛꯁꯨ ꯇꯧꯁꯜꯂꯛꯄ ꯑꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯔꯤ ꯏꯕꯩ ꯀꯣꯛꯇꯨ ꯌꯥꯝ ꯆꯥꯛꯏ ꯃꯇꯝꯅꯦꯕ ꯑꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯅꯣꯏꯒꯤ ꯐꯣꯟꯗꯨ ꯁꯣꯏꯔꯦꯕ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯧꯁꯜꯂꯦꯕ ꯁꯤꯗ ꯇꯧꯔꯛꯀꯅꯣꯕ ꯃꯣꯏꯅꯗꯤ ꯁꯥꯔꯅ ꯉꯥꯡꯉꯦ ꯁꯤꯅꯦꯕ ꯀꯗꯥꯏꯗꯩ ꯁꯥꯔꯅꯣꯗ ꯑꯩꯕꯨ ꯁꯥꯔ ꯑꯩ ꯏꯁꯥꯅ ꯑꯩ ꯈꯪꯖꯗꯦ ꯑꯩ ꯁꯥꯔ ꯑꯣꯏꯌꯦ ꯑꯩꯗꯤ ꯃꯤꯆꯝꯅꯦ ꯀꯔꯤꯝꯕ ꯑꯣꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤꯝꯕ ꯑꯣꯏꯖꯗꯦ Hello. Hello. Mingo de from my view? Ting di yandagi tombi moyang theni sir. Ting dong yang dagi? Hidak tau ba yai ting dong yang de kol torok pa si am tangi. Sagi thoram jing adum loi na ta jai bu ko du sar kanom ta haije taw ba. Haibiyo. Khoi gi angang gi Aadhaar je. Sahi je khara mai dero ba si semgadaba. Aduido Aadhaar da sembam da satpajida reading certificate puro hairebo. Adai reading certificate semo lauba sarkanjida mo Aadhaar sembam da ma hairaba. Adai di sida chakandana mo birth certificate puro hai di sida chakandana mo reading certificate puro om hairaba. School da salaga chung piu yadrebo ko. Adai si sum adai kamai na mara sum charo khang bok pa lega di sum haibiro. Magi birth certificate to the SDO dagi low bro low dre.
STOꯗꯒꯤ ꯆꯠꯄꯁꯤꯗꯅꯦ ꯔꯤꯗꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯨꯔꯛꯑꯣ ꯍꯥꯏꯔꯕ ꯑꯗꯩ ꯑꯃꯨꯛ ꯁ꯭ꯀꯨꯜꯗ ꯔꯤꯗꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯈꯔ ꯄꯤꯌꯨꯅ ꯑꯃꯨꯛ ꯆꯠꯀꯥꯟꯗꯅ ꯑꯃꯨꯛ ꯃꯣꯏ ꯄꯤꯕꯒꯤ ꯃꯊꯛꯀꯤ ꯑꯣꯔꯗꯔ ꯂꯩꯇꯦ ꯈꯣꯠꯇꯦ ꯄꯤꯕ ꯉꯝꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯕ ꯄꯟꯆꯥꯌꯠ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯆꯠꯂꯣꯏꯅ ꯑꯃꯨꯛ ꯆꯠꯂꯦꯕꯀꯣ ꯄꯟꯆꯥꯌꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯃꯣꯏꯗꯤ ꯑꯗꯨꯝ ꯁꯨꯝ ꯀꯩꯅꯣ ꯇꯧꯗꯦꯅ ꯍꯥꯏꯔꯛꯑꯕ ꯑꯗ ꯁꯨꯝ ꯁꯥꯔꯣꯏꯅ ꯈꯪꯕꯒ ꯁꯨꯝ ꯂꯩꯕ ꯖꯥꯠꯂꯥꯅ ꯁꯨꯝ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯔꯦꯗ ꯑꯗꯨꯗꯤꯀꯣ ꯑꯗꯨ ꯃꯐꯝꯗꯣ ꯁꯤꯗꯩꯗ ꯑꯗꯨꯝ ꯑꯙꯥꯔ ꯀꯥꯞꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯌꯥꯎꯔꯒ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯇꯧꯅꯕꯅꯦ ꯑꯗꯣ ꯀꯔꯤꯅꯣ ꯌꯥꯝꯅ ꯖꯃꯦꯂꯥ ꯑꯣꯏꯔꯤꯗꯣ ꯑꯗꯥꯏꯗ CSC ꯑꯙꯥꯔ ꯀꯥꯞꯐꯝ ꯂꯩꯇ꯭ꯔꯣ ꯂꯩꯌꯦꯕꯀꯣ ꯂꯩꯕꯁꯤꯗ ꯉꯁꯥꯏ ꯃꯥꯏ ꯀꯩꯅꯣꯗꯣ ꯁꯦꯝꯒꯗꯕꯅꯤꯅ ꯀꯩꯅꯣꯗꯤ ꯄꯣꯔꯛꯑꯣ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯇꯣꯞꯄ ꯑꯙꯥꯔ ꯀꯥꯞꯐꯝ ꯗꯨꯀꯥꯟ ꯑꯃꯃꯨꯛ ꯍꯣꯡꯗꯣꯛꯄꯤꯌꯨ ꯌꯥꯗ꯭ꯔꯒ ꯈꯣꯡꯖꯣꯝꯗ ꯂꯥꯛꯑꯣ ꯅꯣꯡꯃꯗ ꯀꯥꯞꯄꯒ ꯑꯗꯨꯝ ꯄꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥꯗꯣ ꯀꯥꯞꯄꯦꯕ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯥꯞꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯇꯧꯕꯗꯤ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯗꯤ ꯌꯥꯎꯒꯗꯕꯅꯦ ꯑꯗꯣ ꯑꯗꯨꯝꯇꯪꯗꯤ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ DCꯗ ꯑꯃꯨꯛ ꯆꯠꯂꯦ ꯔꯤꯗꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯗ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯥꯏꯔꯕ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒꯗ ꯔꯤꯗꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯁ꯭ꯀꯨꯜꯅ ꯔꯤꯗꯤꯡ ꯄꯤꯕꯗ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯍꯥꯏꯅ ꯄꯤꯕ ꯋꯥꯅꯤ ꯑꯗꯨ ꯄꯤꯌꯨ ꯌꯥꯗꯗꯤ ꯀꯩꯅꯣꯃꯤ ꯑꯗꯨ ꯌꯥꯝ ꯂꯨꯗ꯭ꯔꯣ ꯑꯃꯨꯛ ꯌꯥꯗꯦ ꯃꯣꯏ ꯍꯧꯖꯤꯛꯁꯦ ꯄꯤꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯑꯣꯖꯥꯗꯣ ꯚꯣꯠ ꯃꯥꯟꯅꯗꯕ꯭ꯔꯣ ꯃꯥꯟꯅꯗꯦ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯡꯃꯥꯏ ꯆꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯝꯁꯥꯡ ꯆꯤꯡꯈ꯭ꯔꯦ ꯑꯗꯨ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯑꯗꯨ ꯌꯥꯐꯝ ꯊꯣꯛꯄꯅꯦ ꯑꯗꯨ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯆꯍꯤ 5 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅꯅꯦ ꯃꯣꯏꯁꯦ ꯑꯙꯥꯔꯁꯦ ꯌꯥꯝ ꯉꯟꯅ ꯀꯥꯞꯄꯤꯕ ꯌꯥꯝ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯗꯕꯅꯤ ꯍꯣꯏ ꯀ꯭ꯂꯥꯁ 8ꯀꯤꯗ ꯀꯩꯅꯣꯗꯤ ꯑꯙꯥꯔꯁꯦ ꯊꯥꯒꯠꯀꯗꯕ ꯑꯗꯨꯒꯤ ꯍꯣꯏ ꯁꯥꯔ ꯊꯝꯖꯔꯒꯦ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯇꯣꯞꯄ ꯈꯪꯗꯕ ꯑꯇꯩ ꯃꯇꯝ ꯍꯪꯕꯤꯔꯣ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯗ ꯀꯩꯁꯨ ꯂꯩꯇꯕꯅꯤꯗ ꯑꯗꯨꯒꯤ ꯋꯥ ꯍꯟꯗꯛꯇꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯇꯦꯅ ꯇꯧꯕ ꯀꯥꯟꯗꯨꯗ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯝ SDCꯗꯒꯤ ꯑꯗꯨꯝ ꯂꯧꯔꯒ ꯑꯗꯨꯝ ꯀꯥꯞꯈꯤ ꯑꯉꯥꯡ ꯆꯍꯤ 5 ꯁꯨꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯀꯥꯟꯗ ꯍꯦꯜꯊ ꯀꯥꯔꯗ ꯁꯦꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯇꯝ ꯆꯥꯅ ꯂꯧꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯏꯗꯅ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯁꯦ ꯄꯣꯛꯄ ꯁꯤꯕꯗ ꯑꯗꯨꯅ ꯄꯣꯛꯂꯕꯗꯤ ꯑꯙꯥꯔꯗꯣ ꯑꯗꯨ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯀꯔꯤ ꯆꯪꯒꯦꯅ ꯂꯣꯏꯅ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯁꯜꯂ ꯂꯩꯕꯤꯕ ꯍꯧꯖꯤꯛꯁꯤ ꯂꯩꯔꯨꯅꯤ ꯁꯦ ꯏꯃꯨꯡꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨ ꯇꯧꯔꯦ ꯅꯣꯏꯒꯤꯗꯤ ꯍꯦꯜꯊ ꯀꯥꯔꯗ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯀꯥꯟꯗ ꯂꯩꯇꯦ ꯍꯥꯏꯒꯨꯝꯕ ꯑꯁ ꯑꯩꯈꯣꯏꯗꯤ ꯇꯥꯟꯅꯗꯦ ꯄꯤꯌꯨ ꯌꯥꯗꯦꯒꯨꯝꯕ ꯑꯁ ꯀꯅꯥꯝꯇ ꯆꯦꯟꯕꯤꯗꯦꯗꯒ ꯍꯥꯏꯒꯨꯝꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯥꯁꯟ ꯀꯥꯔꯗ ꯂꯩꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤꯗꯤ ꯕꯤꯂꯣ ꯄꯣꯚꯔꯇꯤ ꯂꯥꯏꯟꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯕꯒꯤ ꯄꯪꯈꯩ ꯆꯜꯂꯗꯤ ꯍꯥꯏꯔꯤꯕꯗꯣ ꯂꯩꯅꯕ ꯍꯣꯠꯅꯕ ꯇꯝꯕ ꯉꯝꯗꯦꯗꯅ ꯍꯌꯦꯡ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯣꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯔꯩꯕ ꯃꯤꯒꯤꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯇꯧꯕꯤꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯁꯥꯔ ꯑꯍꯥꯟꯕꯃꯛꯇꯗ ꯁꯥꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯁꯥꯔ ꯑꯩ ꯎꯂꯧ ꯂꯥꯏꯔꯝ ꯂꯩꯀꯥꯏꯗꯒꯤ ꯏꯔꯣꯇꯃꯥ ꯂꯥꯏꯁꯝ ꯁꯥꯔ ꯁꯥꯔ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯔꯨꯅꯤ ꯑꯀꯣꯏꯖꯝ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯁꯩꯇꯄꯇꯤ ꯑꯗꯩ ꯏꯆꯦ ꯂꯂꯤꯇꯥ ꯏꯆꯦ ꯏꯕꯦꯝꯆꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯏꯖꯝ ꯆꯥꯎꯕꯤ ꯏꯆꯦ ꯖꯤꯕꯂꯇꯥ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯁꯣꯕꯤꯇꯥ ꯑꯗꯒꯤꯗꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯃꯥꯔꯤꯌꯥ ꯂꯣꯏꯅꯅ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯝꯕꯥꯒꯤꯗ ꯆꯪꯉꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯧꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯔꯤꯔꯣ ꯀꯔꯤꯕ ꯁꯥꯔ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯔꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯏꯆꯦ ꯑꯝꯕꯥꯒꯤꯗ ꯆꯠꯂꯨꯔꯦ ꯏꯆꯦ ꯑꯝꯕꯥꯅ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯀꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯄꯨꯂꯞ ꯀꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯆꯪꯁꯤꯜꯂꯨꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯕꯟꯒꯤ ꯏꯃꯥ ꯔꯟꯖꯅꯥꯅ ꯂꯨꯆꯤꯡꯉꯒ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯁꯦ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯦꯜꯍꯧ ꯆꯅꯥꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝ ꯁꯣꯃꯣꯂꯥ ꯏꯆꯦꯗꯣ ꯃꯥꯒꯤꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯏꯃꯥꯗꯨꯁꯨ ꯉꯝꯗꯅ ꯂꯩꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯁꯦꯅ ꯈꯤꯇꯪ ꯆꯪꯁꯤꯜꯂꯝꯁꯦꯅ ꯆꯪꯁꯤꯜꯂꯒꯗꯤ ꯁꯥꯔꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯁꯦ ꯃꯥꯏ ꯐꯣꯜ ꯑꯃꯃꯝ ꯄꯥꯏꯔꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯗ ꯊꯦꯠꯄ ꯌꯥꯎ ꯃꯃꯤꯠꯇ ꯊꯦꯠꯄ ꯌꯥꯎ ꯑꯗꯒꯤ ꯍꯥꯏꯕꯝ ꯈꯪꯗꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤ 12-13 ꯐꯣꯜ ꯑꯃꯃꯝꯒꯗꯤ ꯊꯥꯅꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯦ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯁꯟꯁꯦꯅ ꯇꯧꯁꯜꯂꯛꯄꯅꯦ ꯁꯥꯔ ꯑꯗꯣ
Kanagi yumdano kana yumdano kapi sibo iche ambawa yumdaro kano daro Iche ambawa gidane kapi ba photo duna sa aduga hujik lai dina khoi gi lamlai gi khoi gi che thomolai gi da thungi moi gi di photo ka pan nang dre kha ban nang roi na sa ado sidai da iche ambawa maning je mangi pambiro ma hoine mangi hawi pura iche ambawa gi di sa lan ga lam da di pura khoi gi tour tawam picnic tawam je pura aroi bi ta dau jani da khoi gi yum da gi moi gi kaino thungbam khoi phangdam nungbam je yum ye koi ba je sidana hena yam tina nan na khoi gi sem ga lei ba hai tare haingangi khoi gi listener matamongi oiramba live ta ga yam yauramba call ga sam toramba hoji kandi maming ga ju thoina tadraba madam maria hoi ga yauramni ni khoi gi ina pi maria dro anta mara se matha se tau khat pai chang ji hen da na ma lengam thangam dare adu na ma yaw gab jan sa oho ma diamond gi thabak thoram da di suki sukha de hai tare ngam ngai je yaw da ya potia da sa ma kan ma buk ning wa kan ga thai ya potia da na da na lai jan ni hang de hoi yam nungai jare sa aduga aroi boina sa amatang hajaram ge koi gi maru bhai ka da isi hai ka da koi gi bitra da gi inau bi ko isi ni ko hoi koi gi aroi bi da thagal lak hai tare adu ma ju koi gi ai gi ka kanman khren nung chi ni ngai la ti da thagat bi badan na ta na koi gi ta na koi gi eno tau na ai sa khang da na pi ba photo do mai yam phajai ajina bu kainu gyan malam ta dare moi loi na madu haire sa adu gi creativity sa kanu da pije gi hai ta koi sa da hoi yam nungai re sa koi mayam du pun ba gi do ai na sa gi amtan khangan ning da na sa tok jarak pani du na koi gi maki koi gi diamond family gi diamond da pulu ba gi koi gi lam jeu ji amata mana di koi puli ba jing je sa ko adu na amadagi pulap punjala ko ji imung amada wa tawragan da ngati de akoi gi sai sing ji pulap til kan da tawbani do da ti thana ndau ba kai do go do akoi gi waro bidana ba dum kai no taw jari kudak ki oina tilak pani hai tare sa hoi amani pun gare na pun gi basing du khakta pun ga tamni hai ba leite na tra matung da to ba pun be yai yam nungai ado mau na khada punjala kan da koi khana chai na bi tha ba ko taw ba do nungai te na koi lai cha bi ye kai no jing je dai he la ba jing je ki go ina punja la gi na I ko ki ba ne da moi je harak ta ro do ba khalla kan da oi tok jara ba ne sa ado adai da marak pa na ro boy na sa am ta hang joge ningon khudol gi je ningon khudon gi je ko gi iti jing je tahi moi je humpu maya na khala ba nga ta ni moi je khudong ja ba pi do moi na chau cha pu hang la ni gam ma am ta di ka mai tok gi ge ko yaw ni kai do ge yum pan ba ngak ta na ningon na ti kai no lisa bi si ni kai do ai ta yang kai gi ma ta ti noi je ningon en tu ba ni hai bi moi je kai no ka thu ga lai ga ba ne ba ado noi khuk soi da na sa na ya na ang so ka ni yaw ko ni hai ba moi ji cha gi di wai du ta ba moi nok ya ri ya sa hoi ado lisa bi yum pan na bi na hai di wat ti phanyam wat ro si dei da phanyam di wa le da lisa bi akoi gi moi chai yang kai gi ma tha kai je sa ya la chai ma khai do je ba ole chen sin phang ba tha ga ya da ba tie jing je moi yaw lisa bi yaw ba yaw en koi mit put pala ni na hai moi wa ro le ram me ba wa ro yam chao ba ni moi je koi gi jula ta na na ba lai tram ni wa ro yam chao ba tha moi wa ro am ba ya de na koi je kem don ba ya de sa thank you ma'am puno thagat chari koi thagat chari no ai ba concert obiu duga chatpiri ba ma'am puno mok so ko thank you so much thagat chari koi gi family members sing hai tare ko ma'am no ai jai hanana thagat chari chakouba angang macha mem pi ba sing du adum yaw da be wani da angang macha pitru pi ba phi in ba ya da ba du de ke don phi in ba ya ba phi in ba ningon chakouba chat ba ya ba ngai du ya ke so like that thagachari hello me ngam de from highway say good afternoon sir bisnupur de ke de bira biri ba mayam se kai kumne mo sari sir salam sari mon sa ko ba diwali la ko se unu si ha ba tare ko su angang woni ga da
imagi matung inaraga ningon sakau chatpasi yam chale haba tare imphal gi kwagathen da koi ibo bohoi leibase ningon sakau ba dom sai kuting gi sum kawe haba tare koi na ngang woni ngada ko aduna ngang woni ngada imaga matung inara pusi yam chale haba tare du koi matam ni fion se anba se ningai se ani sur leite hatar school gi uniform se adum se laga chale nektai khatana yaw da ba adu ju puri athabli palit tabar khangde leitamina amnung si je haba tare matam du lupa tara se yam sawe mama adagi chau adagi ipan ba chau hagadra ma bohoi bu bohoi boy na lupa tara pi bese kana tawraga koi gi rawa ya tawraga matam do ngang waina koi matam do koi gi ipom mami am legi ba koi gi mayang pan to gi moi gi ipom se khong chalaga yeng ma chala ticket ka ma da koi sit am da mi ani ni phamaga kan taw je karamba hol do no ha du mo do ayu ni sing ngam je khong yam sang chalaga awang pang chale hol ma da adu gi ipom gi da do yeng ma sa pje yam nung si je ha ba tai ningon sa ko la ko matam sila du bo really kiem da leba ningon sing di amamagi masak na haba tare wa bagi masak na haba tare sa aduna ningon sa ko la ko si am nung si je haba tare ngan gi mamang de sa ina khanjara ma se ko gi ima pokwa ima bok inom sa sing loi na isanu pi sing ine sing isan sing ise sing loi na kauraga sa kauge ha se masa da ai haji hayar ma bane ko hajara ma bane ai na sa amtang kauge da kina yaw do bita mayam pun bu yam pam je ye ai yum da ai na duma na khallaga ai se leijabane haijo haibane loi na mak sa kauge ne ha na leijabane du la na dum han ga ha betare yam nung si bane ha betare chak lap chamina raga ai ngam da kina pi raga non tharaga naga ise sing je sing ine sinaga kok thak ta na thabai matang do yam emotional mi te pi ka si sadum taraga yam pun nung si ba timing matang ne ha betare yam nung si je ha betare ni ma chakau na matam sa da sa koi na ga angang woni ga khoi school ka ba matam de koi ji matam de gari ga leke radio mo di dum nei ha betare radio se koi tari mo khai pau tara matung da ai koi gi nung sa mangan tholok pasida ai koi gi dari de gi ai koi gi urum gi ma gi chang se ha be jeng do ne ga yeng do ne ba pung tare mo khai ta matam da ai koi gi ma gi urum jina karai le ga ti tare mo khai de sida leiba pung nipan ba khaja kai na madugi urum dugi magi chang ma khong ti sum khoina bai hau ta ho thine ba adugi urum du yenga ga ai khoina school chat pagi timing se do pui ha ba tare musa mangan tholo ko matam da yam nung si je ha ba tare matam ning sing ha ba tare aduna punsi sidi sa lan hom nga tane awa ba gi nga tare aduna challenge ha ba suma su yaw do ba ya de singna ba punsi da singna ba ha ba suma yaw do ba ya de singna ba ha ba tum tu singna ba ha ba sibak ta bo khogi hatabada nataba apabada singnaba kutum singaga ai sima ngamdaba yade masima tawdaba yade mangon hendaba yade hala singnaba sima yaudra gadi punsida dedication dagi sacrifice challenge habisi yaudra gadi miyo da punsida mai pa ko kitang waga da khale aduna yam nung sije haba tare aduna miyo bagi khwaidagi mi si wangang ba yamna hai thoi singmalasu kari hagini yamna ngang ma sakpa hairaga su khoi thabak ta khar wale haba tare aduna miyo bije thajabasu yam yade haba tare thajaraga madugi mangjaba sum mayam lei haba tare aduna aroi bada sa khoi English ki pawa matang su thamjaram ke khoi never trust sweet words because nowadays people have sugar on their lips and poison in their hearts. I will say, sir. Aroi ban thamjage. Thank you. Oi, sinda thumba thabakta yarakta mi so lai tababudi natte da ado punamaktu madu loina hairubudi yaba natte prithvi da malem da leiriba motivator mayam si migi motivator speaker ga haini ko problem leida makhoi gi machindo thumde haya ponde afa migi mai masing torokpa entrepreneur sing ado IAS orokpa IPS oigadaba degi UPSC exam da crack torokadaba mayam si mayam jibu takpi tambiba du mayam du gi motivate torno bohonarokpa student mayam motivate torpa speaker mayam du chin thumme na hairu ya ponte ado bohoi hai da dum chami chinda ram thamoi da suri na lei chindo yam thumma kan da yam chinda yam thumma daga ma thamoi da di thangge paga leiba lei hai bone do but ai di madum mi pung khudi mag loina da mai tawe na ka swai jaro maram di tokshin na ba hai bas lei tokshin na ba hai ba wahim khaba jaba wahim khak lei pai puna thamam ba malhan ba hai bam su lei ba ya malhan ba do ada aina na hawai da gi sum hai ba phagi im lei masi haijan nabi college gi principal ni ne na hai da ina ko masi wahai ja ina haira ba loiram ne
ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯑꯩꯅꯒ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯅꯣꯛꯑꯦꯕ ꯋꯥ ꯑꯗꯨꯝ ꯅꯣꯛꯑꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯉꯥꯡ ꯏꯈꯥ ꯃꯈꯥ ꯍꯧꯔꯛꯄꯁꯤꯡ ꯍꯥꯏꯇꯥꯔꯦ ꯆꯂꯣ ꯍꯩ ꯃꯁꯤ ꯑꯃ ꯀꯩꯅꯣ ꯍꯥꯏꯖꯟꯅꯕꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯥꯏꯖꯟꯅꯕꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯁꯥꯁꯦ ꯌꯥꯝ ꯃꯥꯜꯍꯟꯕ ꯌꯥꯝ ꯍꯥꯏꯇꯥꯔꯦ ꯅꯣꯁꯦ ꯌꯥꯝ ꯍꯥꯏꯒꯟꯗꯕ ꯑꯁ ꯌꯦꯁ ꯌꯦꯁ ꯌꯥꯅꯤ ꯌꯥꯅꯤ ꯌꯦꯁ ꯌꯦꯁ ꯍꯌꯦꯡꯂꯣ ꯌꯥꯔꯦ ꯌꯥꯔꯦ ꯇꯧꯕ ꯍꯣꯔꯦꯟꯅ ꯊꯕꯛꯇꯣ ꯁꯦꯠ ꯍꯦꯛꯇ ꯅꯥꯟꯊꯣꯛꯄ ꯁꯦꯠ ꯍꯦꯛꯇ ꯅꯥꯟꯊꯣꯛꯄ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯁꯤꯖꯤꯟꯅꯈꯤꯕ ꯃꯤꯒꯤ ꯍꯧꯒꯗꯕ ꯊꯕꯛꯁꯤꯅ ꯄꯨꯡꯁꯤꯡꯗ ꯄꯨꯡ 10ꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯗꯨꯅ ꯁꯣꯝꯗꯗꯤ ꯍꯣꯏꯅ ꯍꯥꯏꯖꯤꯜꯂꯝꯕꯅꯦꯕ ꯑꯗꯨꯒ ꯊꯕꯛꯇꯨꯅ ꯍꯣꯔꯦꯟ ꯁꯦꯠ ꯅꯥꯟꯊꯣꯔꯛꯄ ꯁꯥꯎꯐꯝꯁꯨ ꯈꯪꯗ ꯇꯧꯐꯝꯁꯨ ꯈꯪꯗꯀꯣ ꯃꯁꯥꯒꯤ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯍꯥꯏꯖꯟꯅꯕꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯥꯏ ꯑꯗꯨꯅ ꯑꯩꯒ ꯁꯨꯝ ꯄꯨꯟꯕ ꯃꯤꯉꯩꯅꯗꯤꯀꯣ ꯑꯁꯤ ꯈꯛꯇꯪ ꯍꯥꯏꯕꯗ ꯋꯥ ꯅꯣꯛꯀꯅꯤ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒꯨꯝꯕꯗꯕꯨꯗꯤꯀꯣ ꯑꯗꯣ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯅ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯀꯣꯜ ꯑꯃ ꯂꯧꯈꯠꯆꯒꯦ ꯉꯁꯤꯗꯤ ꯍꯧꯕꯁꯨ ꯌꯥꯝ ꯊꯦꯡꯈꯤꯕꯅꯤꯅ ꯑꯩ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯆꯣꯟꯊꯖꯕꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯂꯣꯏꯕꯨꯡ ꯁꯤꯡꯖꯃꯩ ꯀꯞꯇꯤ ꯂꯩꯀꯥꯏꯗꯒꯤ ꯁꯪꯒꯤꯇꯥ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯖꯒꯦ ꯑꯗ ꯏꯃꯨꯡꯅꯁꯨ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯈꯨꯗꯣꯟꯒꯤꯁꯦ ꯇꯥꯏ ꯇꯥꯗꯦꯁꯦ ꯆꯌꯦꯡ ꯇꯧꯕꯗꯧꯅ ꯀꯅꯥꯝꯇ ꯍꯥꯏꯕꯤꯔꯣꯅꯨ ꯌꯥꯎꯒꯦ ꯈꯟꯕ ꯏꯁꯥꯁꯤꯇꯪ ꯇꯧꯕꯤꯔꯣ ꯑꯇꯥꯕꯁꯨ ꯇꯥꯗꯕꯁꯨ ꯍꯥꯏꯗꯤ ꯁꯟꯗꯣꯛꯈ꯭ꯔꯗꯤ ꯃꯤ ꯌꯥꯝꯃꯗꯤꯀꯣ ꯁꯤꯡꯖꯃꯩ 360ꯒꯤꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯐꯥꯎꯔꯛꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯥꯎꯗꯕ ꯃꯣꯏꯒꯤꯅ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯄꯤꯌꯦꯕ ꯏꯕꯨꯡꯒꯤꯕꯨꯗꯤ ꯄꯨꯡ ꯈꯤꯇꯪ ꯇꯧꯅꯦꯕꯨꯗꯤ ꯍꯥꯏꯀꯣ ꯃꯤ 50,000 ꯂꯥꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯉꯝꯃꯣꯏꯕ ꯍꯌꯦꯡꯀꯣ ꯑꯗꯨ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯃꯥ ꯑꯃꯅ ꯗꯈꯤꯅꯥ ꯇꯧꯕꯒꯤꯁꯦ ꯅꯤꯉꯣꯟꯗꯇ ꯇꯥꯏꯅꯕꯩ ꯑꯃ ꯂꯩꯈꯤꯕꯗꯣ ꯏꯕꯨꯡꯅꯁꯨ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯅꯆꯟꯅ ꯁꯨꯝ ꯇꯥꯕꯗ ꯆꯥꯛꯀꯧ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯍꯤ 14 ꯆꯥꯛꯀꯧꯔꯤꯁꯤ ꯅꯣꯡꯐꯥꯎ ꯁꯤ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯗꯦꯕ ꯑꯗꯨꯝ ꯐꯤ ꯑꯃ ꯇꯧꯔꯛꯀꯦꯔꯥ ꯀꯔꯤ ꯑꯃ ꯇꯧꯔꯛꯀꯦꯔꯥ ꯌꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯋꯥꯠꯄꯗꯣ ꯑꯩꯅ ꯂꯩꯕ ꯉꯝꯅꯕ ꯇꯥꯟꯖꯔ ꯂꯩꯖꯒꯗꯕꯅꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯎꯜꯂꯛꯈꯤꯗꯦꯅꯕꯨ ꯂꯣꯏꯅꯃꯛ ꯌꯨꯝꯗ ꯍꯥꯏꯒꯗ꯭ꯔꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯊꯣꯡꯗꯤ ꯗꯤꯋꯥꯂꯤꯁꯦ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯉꯁꯥꯏ ꯑꯩꯅ ꯍꯋꯥꯏꯖꯔ ꯌꯣꯟꯕ ꯊꯣꯛꯄ ꯄꯨꯡ 5:30 ꯑꯗꯥꯏꯗꯐꯥꯎ ꯉꯔꯥꯡꯒꯤ ꯂꯣꯏꯔꯝꯗꯦ ꯑꯗꯣ 10,000 ꯃꯥꯡꯉꯦ ꯑꯗꯨ ꯃꯥꯡꯉꯦ ꯑꯩꯅ ꯍꯣꯏ ꯃꯥꯡꯉꯣ ꯏꯃꯨꯡꯗꯁꯨ ꯈꯟꯅꯔꯣ ꯅꯣꯏ ꯑꯩꯈꯣꯏ ꯃꯤ 10,000 ꯇꯣꯛꯈꯣ ꯅꯣꯏ ꯂꯩꯇ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗ ꯂꯨꯄꯥ 500 ꯐꯥꯎꯗꯤ ꯄꯤꯅꯤꯡꯉꯣꯏꯅꯦ ꯂꯨꯄꯥ 10 ꯐꯥꯎꯗꯤ ꯄꯤꯅꯤꯡꯉꯣꯏꯅꯦ ꯍꯥꯏꯕ ꯃꯣꯏ ꯅꯣꯛꯏꯌꯦ ꯃꯥꯅꯤ ꯃꯥꯅꯤ ꯗꯤꯋꯥꯂꯤꯗꯗꯤ 10,000 ꯊꯥꯗꯣꯛꯑꯦꯌꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯁꯨ ꯇꯥꯕꯤꯔ ꯈꯔ ꯄꯥꯡꯕꯤꯔꯛꯑꯗꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇ ꯇꯣꯛꯈ꯭ꯔꯣ ꯂꯩꯖꯗꯕ ꯃꯌꯥꯝ ꯂꯩ ꯁꯤꯗ ꯂꯨꯄꯥ 500 ꯄꯤꯕꯤꯔꯁꯨꯀꯣ ꯐꯔꯣꯏꯗ꯭ꯔꯕ ꯃꯣꯏꯅ ꯃꯁꯤꯗꯩꯗ ꯏꯃꯨꯡꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯁꯣꯏ ꯊꯣꯛꯑꯝꯒꯅꯤ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤꯅꯤ ꯈꯪꯗꯦ ꯗꯈꯤꯅꯥꯒꯤꯅꯤ ꯈꯪꯗꯦ ꯑꯗꯣ ꯑꯁ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯁꯥꯏꯗꯤ ꯑꯩꯈꯣꯏꯕꯨꯗꯤ ꯑꯩꯗꯤ ꯁꯨꯡꯍꯩ ꯍꯩꯇꯦ ꯗꯤꯋꯥꯂꯤꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯈꯪꯗꯕꯅꯤꯅ ꯂꯨꯄꯥ ꯑꯃꯐꯥꯎ ꯊꯥꯗꯦ ꯀꯨꯏꯕꯁꯦ ꯌꯨꯝꯗꯁꯨ ꯍꯥꯏꯕꯤꯔꯨꯅꯨ ꯍꯩꯔꯗꯤ ꯊꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯔꯛ ꯍꯥꯏꯗꯕꯒꯤ ꯑꯩꯈꯣꯏ ꯀꯣꯂꯨꯞꯁꯦ ꯃꯧ ꯑꯝꯇ ꯌꯥꯎꯗꯦ ꯈꯤꯇꯪ ꯑꯋꯥꯡ ꯂꯩꯔꯛ 2-3 ꯁꯨꯕꯗꯩꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯃꯥꯁꯤꯅꯦ ꯃꯥꯡ ꯃꯔꯦꯡ ꯉꯁꯥꯏꯁꯦ ꯌꯥꯝ ꯀꯜꯂꯤ ꯑꯩꯈꯣꯏ ꯁꯥꯏ ꯃꯇꯦꯛꯁꯤꯅꯤ ꯄꯨꯡꯆꯤꯛ ꯆꯤꯛꯑꯦꯅ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯈ꯭ꯋꯥꯏ ꯌꯥꯎꯗꯕꯒꯤ ꯑꯗꯩ ꯑꯉꯝꯕꯤ ꯑꯁ ꯂꯣꯏꯔꯦ ꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯁꯦ ꯄꯩꯁా ꯄꯥꯏꯗꯦꯁꯨ ꯍꯥꯏꯕꯀꯣ ꯂꯥꯟ ꯇꯧꯕꯀꯣ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯌꯥꯝ ꯂꯩꯕ ꯆꯥꯅꯤꯗ ꯗꯤꯋꯥꯂꯤꯗꯒ ꯌꯥꯝ ꯊꯥꯗꯣꯛꯅꯩꯑꯕ ꯍꯥꯎꯁꯤ ꯀꯛꯄꯒ ꯌꯥꯝ ꯂꯥꯛꯅꯩꯑꯕ ꯇꯥꯒꯠꯆꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯍꯥꯎꯁꯤ ꯇꯧꯏ ꯒꯥꯔꯤ ꯈꯥꯝꯃꯒ ꯍꯥꯎꯁꯤ ꯌꯥꯝ ꯇꯧꯍꯧꯏ ꯉꯔꯥꯡꯁꯨ ꯑꯩ ꯊꯦꯡꯉꯦ ꯂꯥꯛꯄꯗ ꯑꯌꯥꯡꯄꯜꯂꯤ ꯑꯗꯣꯝꯗꯁꯨ ꯌꯥꯝ ꯈꯥꯎꯍꯧꯏ ꯑꯗꯒꯤ ꯑꯗꯣꯝ ꯐꯥꯎꯔ ꯂꯥꯛꯄꯗꯁꯨ ꯌꯥꯝ ꯈꯥꯎꯍꯧꯏ ꯈꯥꯎꯕꯩ ꯋꯥꯗꯤꯀꯣ ꯃꯊꯪ ꯌꯥꯝ ꯇꯧꯍꯧꯏ ꯑꯦꯅꯤꯋꯦ ꯁꯪꯒꯤꯇꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯙꯅꯔꯥꯖ ꯀꯩꯅꯧ ꯊꯣꯡꯈꯥꯗꯒꯤ ꯃꯥꯁꯤ ꯕꯔꯊꯗꯦꯁꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒ ꯇꯧꯗꯣꯏꯅꯦꯅ ꯃꯥꯏ ꯃꯪ ꯑꯃꯈꯛ ꯂꯩꯖꯕꯖꯥꯠꯅꯤ ꯑꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒ ꯇꯧꯔꯤꯅꯦꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯃꯥ ꯆꯠꯆꯅꯤꯡꯕ ꯃꯥ ꯃꯪꯁꯤ ꯃꯥꯒꯤ ꯕꯔꯊꯗꯦꯁꯤ ꯑꯗꯨꯅ ꯃꯥꯏ ꯕꯔꯊꯗꯦ ꯃꯆꯥ ꯑꯃꯈꯛ ꯄꯥꯡꯊꯣꯛꯄ ꯃꯌꯥꯝ ꯀꯦꯛ ꯀꯛꯏ ꯈꯣꯠꯂꯦꯅ ꯃꯌꯥꯝ ꯂꯥꯟꯅ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯌꯨꯝꯗ ꯌꯦꯟ ꯊꯣꯡꯗꯅ ꯑꯗꯩ ꯃꯊꯦꯜ ꯇꯧꯗꯅ ꯗꯨꯝ ꯗꯥꯝ ꯇꯧꯗꯅ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯁꯨꯝꯅꯇꯪꯒꯤ ꯂꯨꯄꯥ 300 ꯄꯤꯕ ꯀꯦꯛ ꯑꯃ ꯀꯛꯑꯒ ꯆꯝ ꯆꯝꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯄꯥꯡꯊꯣꯛꯆꯕꯒꯤ ꯏꯆꯝ ꯆꯝꯕ ꯕꯔꯊꯗꯦꯒꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨꯅꯤ ꯑꯉꯥꯡꯁꯤꯒꯤ ꯃꯥꯒꯤ ꯃꯪꯗꯣ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯅꯪ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒ ꯀꯦꯛ ꯀꯛꯃꯤꯟꯅꯔꯦꯀꯣ ꯇꯧꯔꯒ ꯑꯩꯗꯤ ꯀꯦꯛ ꯆꯥꯗꯕꯅꯦ ꯑꯗꯨꯅ ꯃꯥꯅ ꯈꯤꯇꯪ ꯏꯟꯕꯗꯨꯅ ꯑꯗꯨꯝ ꯂꯣꯏꯔꯦ
ꯑꯗꯨ ꯃꯥꯒꯤ ꯏꯆꯝ ꯆꯝꯅ ꯕꯔꯗꯦ ꯃꯆꯥ ꯑꯃ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯒ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯗꯨꯝ ꯗꯥꯡꯗ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯇꯩ ꯇꯧꯗ꯭ꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇꯪ ꯎꯠꯆꯒꯦꯅ ꯎꯠꯆꯔꯤꯅꯤ ꯑꯗꯨꯅ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯃꯤꯟꯅ ꯌꯦꯟ ꯊꯣꯡꯕ ꯈꯣꯠꯄ ꯀꯩꯝ ꯆꯥꯃꯤꯟꯅꯕ ꯅꯠꯇꯦ ꯁꯤ ꯆꯥꯃꯤꯟꯅꯔꯤꯁꯤ ꯍꯋꯥꯏ ꯊꯣꯡꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯒꯤ ꯌꯦꯔꯨꯝ ꯑꯃ ꯉꯧꯕ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯑꯗꯨ ꯃꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯅꯤ ꯑꯗ ꯃꯥ ꯉꯁꯥꯏ ꯃꯪꯖꯈꯤꯕꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒ ꯁꯨꯝ ꯑꯗ ꯊꯕꯛꯁꯨ ꯑꯗꯨꯝ ꯆꯤꯟꯕ ꯅꯪꯗꯕꯅꯤꯅꯀꯣ ꯃꯥꯒꯤ ꯑꯃ ꯍꯣꯠꯅꯕꯗ ꯅꯪꯗꯦ ꯍꯧꯖꯤꯛꯁꯦ ꯇꯨꯝꯕ ꯄꯣꯠꯁꯨ ꯅꯪꯗꯦ ꯃꯌꯥꯝ ꯀꯣꯜꯁꯦ ꯃꯊꯪ ꯂꯥꯛꯏ ꯀꯣꯜ ꯂꯥꯛꯄꯁꯦ ꯀꯣꯜ ꯂꯧꯈꯠꯆꯗ꯭ꯔꯦ ꯃꯇꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯑꯣꯜꯃꯣꯁ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯔꯒ ꯑꯗꯒꯤ ꯕꯥꯔꯗꯦꯒꯤ ꯈꯔꯁꯦ ꯎꯠꯆꯒꯦꯅ ꯑꯩ ꯊꯝꯖꯔꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯀꯣꯜ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯤ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯀꯣꯜ ꯄꯥꯏꯈꯠꯆꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯁꯦ ꯑꯣꯜꯃꯣꯁ ꯃꯤꯅꯠ 13 ꯍꯦꯜꯂꯦꯕ ꯑꯩ ꯉꯁꯥꯏ ꯍꯧꯕꯗ ꯊꯦꯡꯕꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯆꯥ ꯃꯥꯁꯨ ꯑꯃꯨꯛ ꯋꯥꯡꯉꯨꯗꯒꯤꯅꯤ ꯏꯕꯦꯝꯆꯥꯁꯨ ꯀꯣ ꯑꯗꯣ ꯃꯥꯁꯨ ꯀꯦꯛ ꯃꯆꯥ ꯑꯃꯇꯪ ꯀꯛꯆꯒꯦꯅ ꯃꯥ ꯀꯛꯆꯔꯒ ꯑꯗꯨꯒ ꯃꯥ ꯇꯤꯟꯅꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯄꯨꯔꯒ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯃꯥꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯗꯨꯃꯥꯏꯅ ꯀꯦꯛꯁꯦ ꯀꯛꯄꯅꯤ ꯑꯗꯨꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯐꯝ ꯑꯁꯤꯗ ꯏꯆꯝ ꯆꯝꯅ ꯆꯥꯛꯂꯦꯟ ꯃꯆꯥ ꯑꯃ ꯆꯥꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯤꯡꯖꯕꯗꯣ ꯑꯗꯨꯅ ꯏꯕꯨꯡ ꯕꯣꯔ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯃꯥꯁꯨ ꯃꯁꯥꯁꯦ ꯆꯕꯤꯠ ꯅꯥꯕ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯏ ꯑꯗꯨꯅ ꯀꯦꯛꯁꯦ ꯌꯥꯝ ꯄꯤꯛꯄ ꯀꯦꯛꯅꯤ ꯂꯤꯇꯜ ꯍꯥꯏꯇꯥꯔꯦ ꯀꯦꯛꯁꯦ ꯆꯥ ꯌꯥꯗꯕꯅ ꯑꯩꯁꯨ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯑꯐꯕ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯑꯗꯨꯒ ꯅꯥꯕ ꯌꯦꯛꯄ ꯉꯁꯤꯗꯒꯤ ꯄꯨꯡꯐ ꯐꯔꯣ ꯑꯗꯨꯒ ꯀꯣꯛꯇ ꯅꯥꯗꯕꯤꯌꯣ ꯍꯥꯏꯗꯅ ꯐꯔꯣ ꯍꯥꯏꯗꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯏꯆꯜꯂꯤꯁꯦ ꯂꯩꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯤꯡ ꯏꯔꯒ ꯊꯥꯖꯤꯜꯂꯛꯄꯗꯨ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯃꯤꯡ ꯏꯔꯒ ꯊꯥꯖꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯧꯖꯗ꯭ꯔꯤ ꯃꯤꯡ ꯏꯔꯒ ꯊꯥꯕꯤꯔꯛꯀꯅꯨ ꯃꯤꯡ ꯑꯦꯗ꯭ꯔꯦꯁ ꯑꯩꯈꯣꯏ ꯀꯅꯥꯝꯇꯒꯤ ꯂꯧꯖꯗ꯭ꯔꯤ ꯊꯥꯔꯛꯑꯒꯁꯨ ꯑꯩꯈꯣꯏ ꯂꯧꯁꯤꯟꯖꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯔꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯥꯎꯖꯔꯛꯀꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯄꯥꯡꯊꯣꯛꯆꯒꯗꯕꯅꯤ나 ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃ ꯄꯤꯖꯔꯛꯀꯅꯦꯕ ꯗꯤꯋꯥꯂꯤꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯅꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯣꯝꯅ ꯑꯗꯨꯗ ꯊꯥꯖꯟꯕꯗꯨꯈꯛ ꯑꯩꯈꯣꯏ ꯂꯧꯖꯒꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤꯗꯃꯛꯇ ꯐꯤ ꯂꯧꯖꯔꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯏꯟꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯨꯒ ꯑꯣꯀ꯭ꯔꯝ ꯂꯤꯡꯊꯣꯏꯉꯝꯕꯤ 3,000 ꯄꯤꯕꯤꯔꯛꯈꯤꯕꯅꯦ ꯂꯤꯡꯊꯣꯏꯉꯝꯕꯤꯒꯤꯁꯨ ꯅꯤꯉꯣꯜ ꯈꯨꯗꯣꯟꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯃꯊꯪ ꯍꯣꯠꯅꯖꯔꯒ ꯁꯤꯖꯤꯟꯅꯖꯒꯦ ꯏꯃꯥ ꯃꯅꯤꯇꯣꯝꯕꯤ ꯑꯁꯦꯝ 500 ꯄꯤꯕꯤꯔꯛꯈꯤꯕ ꯊꯥꯒꯠꯆꯔꯤ ꯕꯤꯂꯥꯁꯤꯅꯤ ꯀꯨꯃꯥꯝ 500 ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯇꯣꯔꯕꯨꯡꯗꯒꯤ ꯁꯨꯕꯗꯅꯤ ꯌꯨꯝꯅꯥꯝ 500 ꯁꯦꯜꯁꯨ ꯃꯥꯁꯨ ꯀꯩꯅꯣꯗ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯒꯁꯨ ꯃꯥ 500ꯗꯣ ꯁꯤꯟꯕ ꯂꯥꯡꯕꯗ ꯁꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯒꯣꯅ ꯄꯤꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯜ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯅꯤꯉꯣꯜ ꯈꯨꯗꯣꯜꯒꯤꯗꯤ ꯌꯥꯝꯗꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯥꯏꯕꯗꯤ ꯂꯩꯇꯦ ꯑꯉꯝꯕꯅ ꯑꯗꯨꯝ ꯄꯤꯔꯛꯄ ꯉꯝꯕꯅ ꯉꯝꯗꯕꯀꯣ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯂꯩꯔꯦ ꯖꯤꯕꯣꯂꯇꯥ ꯀꯛꯆꯤꯡ 500 ꯖꯥꯅꯀꯤ ꯊꯣꯡꯖꯨꯗꯒꯤ ꯄꯥꯔꯠ 2ꯗꯒꯤ 500 ꯏꯃꯥ ꯔꯥꯅꯤ ꯑꯊꯣꯛꯄꯝꯁꯨ 500 ꯑꯗꯨꯒ ꯆꯥꯏꯔꯦꯟꯗꯒꯤ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯏꯕꯦꯝꯆꯥ ꯉꯁꯤ ꯕꯔꯊꯗꯦ ꯇꯧꯔꯤꯁꯤ ꯃꯥꯏ ꯕꯔꯊꯗꯦ ꯃꯔꯤ ꯂꯩꯅꯅ 1,000 ꯑꯃꯅ 6th ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯁꯈꯤ ꯌꯨꯝꯅꯥꯝꯅ ꯃꯆꯥꯅꯨꯄꯥ ꯂꯩꯈꯤꯗꯕ ꯃꯆꯥꯅꯨꯄꯥꯁꯤ ꯒꯤꯇꯔꯁꯨ ꯈꯣꯡꯉꯝꯃꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯒꯤꯇꯔ ꯂꯩꯕꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯂꯨꯄꯥ 1,000 ꯍꯥꯞꯄꯤꯔꯦ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯑꯗ ꯃꯆꯥꯒꯤ ꯒꯤꯇꯔ ꯑꯃ ꯂꯩꯔꯝꯃꯤ ꯃꯤꯅ ꯋꯥꯏꯈꯤꯕꯗꯒꯤ ꯑꯃꯨꯛ ꯄꯤꯔꯛꯇ꯭ꯔꯦꯅ ꯍꯥꯏꯕꯅꯁꯨ ꯏꯃꯥꯅꯁꯨ ꯇꯥꯛꯄꯤꯔꯛꯄꯅꯤ ꯏꯃꯥ ꯁꯈꯤ ꯌꯨꯝꯅꯥꯝꯅ ꯅꯨꯡꯉꯥꯏꯇꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯇꯩ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯝ ꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯅ ꯂꯥꯎꯊꯣꯛꯆꯕꯗ ꯌꯥꯎꯍꯧꯗ꯭ꯔꯒꯁꯨ ꯆꯤꯊꯖꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯇꯦꯛ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤꯃꯇꯪꯁꯨ ꯅꯣꯂꯨꯛꯆꯔꯤ ꯃꯌꯥꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯤꯡ ꯂꯩꯐꯝ ꯄꯤꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯂꯧꯖꯗ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯤ 10,000-10,000 ꯍꯦꯟꯅ ꯂꯥꯛꯀꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯗ꯭ꯔꯣ ꯇꯧꯕ ꯉꯝꯖꯔꯣꯏ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯔꯨꯜꯁꯤ ꯐꯣꯂꯣ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯤꯟꯖꯔꯤꯕꯁꯤꯗ ꯃꯁꯛ ꯅꯥꯏꯅ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯦꯡ
tawbirake na haiba leiraga so koi thong launa hangdokchari maramdi hoji ki oina akoina pijagadoriba polam singda rani fi lupa lising tarani pan hena piba leijare Purnima collection gi maikai de khodol tambirak pane koi khutta leijarabani hoji Haripriya collection gi Haripriya amadi kabrabam Sophia na hariba ahanbagi tara winner tara duda fi sing pinanaba plus manga maga hen ba haiba tare tara manga pibire masigi damang thagachari tuga tay pangbira pasing lere list sama sema kanda dum loktok sarage do jasrang tem to magi lipsing manga pir pudugi mathakta amuka ningol homa magi haidana muksu pibirak pani lupa chani sanim so hapire masagi damang to su thagachari atay aina loktok sabada chithajaba yaur su dum ningsing biro miyoi bani aisu kawgalle chithaba yawi adu ayama matamda iraga documentation haitare koi loina tamjabani aduna hena phabo oiminase Diwali numita lauthoga Govardhan Puja numita mayum da yohonna bohonaba aikoina mafam sida anakpada phawraga ne yumda sida laga lobiba aduga lupa chamwa ting doroba bharada dorga de khoi laksagane ba adu madong yumda thinba lakaneba phawraga diko aduna dumaina khoi tominarasi yam phajaba ohelasi asoibada yengsilaga nokna bibogi mahutta asoibada takbiyo semdok janana bagi dama aranbada takbiyo nokna bigano nokna bibagi mahutta oina takbi bagi haina bi leibiyo yumthakta leptuna leiriba mi ma takhre haiba matamda mana lepido khongpham soibadagi tabani haibi bagi mahutta tadringai matamda nangi khongpham du soire tagadori haina takbiragadi magi punsido kangadoriban aduna mi amana soirakpa matamda soiribadu da nokna bibagi mahutta soiribadu da sumthokna na bagi damak haibiyo yarakpa amasung yaraktaba haibadudi masagin tawbadadi asoiba takpada karisu warongningai kaimta leite puna chatminasi afaba yaifaba oina nabagi damakta honaminasi ningol singi thamjariba ningol khudol asigi damak mathakta tonganba kharasu hengalakpa yari haibagi thajaba leiri ngasi makti lokthok chaheiroi aduna hojik phawa ai video promo amata semdri ai soidana semjarakani aduga Ningol sing na sarugi abiyo wahong radio Diamond TV yang biba tabi basing donor yauba yaudaba karigumba hiram amta da mari leina de adom na sidai da call torokta ba karim ta mari leina de tawbuda di koina pamjabadi aikoi gi thorumbu tabi ba mi sing adu da phawrabadi haijabagi wan adubu tadrabasu kaisu kaiba leite irai box da leiri basing sing da leibasu yaubiyo tamda leibasu yaubiyo maitai muslim su yaubiyo karimata leite kanglu purup nain hona jabanate aigi tonganba aigi dharma haibam khak leite aigi dharma de miyoi bani aigi machu ngobani aduga aigi apamba haibadudi mayamne yana balai paki oiba du khaktani karimta leite koi punamaki oiminase aduga oijaba ma khakki dama aduga isagi mixat ki dama karimta hona jabanate aduna inthok piganu nakanda thambiganu aikhoi gi haiba wahaida aigi haibagum aikhoi gi haibasine khoi apunbagi lipun amada sagan minase makhoi mahakki haiduna naitom inthokpigano mina tawba thabakta yengbagi mohte yauksanbiyo yaubagi nungaibasu leibani adomna sel puthoktrabasu pungning thogatpiyo pungning thogatpana pungningbu hena chawkhatuna afaba thabak tongnanaba thongna adu pibiyo sangmankhre toge thagachari afaba yaifaba oiminase gari tamna thobiyo helmet upa kaubigano section na leminas kurumjari Lengsin Biraksi, Healthcare Physiotherapy Kaksing Sumnang Lekai, Opposite Kaksing Police Station. Mapam masida tha amagi thangse khudingda ayukki pung 9 digina nungthel pung 12 phawda PMR gi OPD hangdokchari. Mapam masida khwang naba, ngaksamari naba, lengjumari naba, khu naba, BP stroke torubadagi physiotherapy gi treatment tang sikpa, gout naba, singli nauri sonthaba amadi saru sayang gi anaba singi dama layengzari.
loinana tha amagi ahanba thangjada mafam asida free OPD gi khudongchaba su pijari mafam asida khanaraba PMR gi doctor lengbirakuna layenggi khudongchaba pijari tha amagi ahanba thangjadi free OPD gi khudongchaba sisu lobi akopa marol gi damak call tobiu 8413062818 amukana 8413062818 healthcare physiotherapy kaksing sumnang lekai opposite kaksing police station Ningol Obisingi, kum amagi amuktang lagpa, ningon chakaw bagidamagta, ahong mamal da laysare, lenin sut, subda tagi mamal lupalising amaga chama. Ako'y na husik laysari ba si Thawal Atopamgi veterinary office ki hek mamang dan na hangtuk sariba duga AS Dental Clinic hariba AS Dental Clinic asi Thawal Atopam bazar magda hangamani ado koy mu hongtuk saraga ai batare akoy gi Atopam Girl High School gi hek nakal aduga Imphalom side tagi lakpadana Thawal district dagi kitang satharaga right side ta lere mafam masida AS Dental Clinic ta kari kari facility phangbaga ado mayam punnong tang yeminas AS Dental Care amadi Aesthetic Center Durga Puja Festival galonana offer 20% pizari Dental gi sarukta root canal treatment haibadi ya tinjaba semba amadi ya menpa crown and bridge ya hapa scanning haibadi ya singtokpa teeth whitening haibadi ya ngokthonba braces phaba ya soba fajadaba sepiba cosmetic ki oina eyelid surgery mithup hapa filler injection haibadi naton simban khadang semba Mai Kuiba, Isum Thaba, Whole Body Whitening. Hairiba Singh asi AS Dental Care amadi Aesthetic Center da pangbigani. Hena akupamarong gidaba 9963-320-154 natraga 9233-174-730 hairiba number Singh asida pau phawbiyu. Laying jari, khong naba, singli nauri sontaba, khutang chikpa naba, BP stroke tawbadagi lon sengna thoktaba, paralysis, sugar wangba, diabetes, arumba hantahanba, unsagi anaba, thyroid leiba, uring mahing amadi, nupigi thagi khongkhap chang naidaba, fingau chatpa, isagi anaba khangdokpa ngambaga loinana, therapy tawbagi khudongchaba su pijari, lamlapna layengba lakpiningba isel naw singisu leibagi khudongchaba pijari, mafamna khongjom bazar gi community hall gi hek mayuk nabada leiba, blood circulation massager therapy, matamna ayukina pung 3 dagi 13 phawba, nungthilgina pung 2 dagina pung 3 phawba. Contact number pijari 6009385423 amuktang gahana 6009385423 laying jari Lengsin Biro Life Care Diagnostic Center Wangjing Lamding Bazaar mafam asida khudongchaba kaya marum piduna lakchari numit khudingi general OPD amadi emergency medicine hangjaragani ayuki pung 3 tagina numida warangi pung 3 phawba diabetes na narba singi dama blood sugar ki chang hen wangbu singi oina numit khudingi mafam asida specialist doctor ga tanabibi yagani fully automatic oiba hauji matamu chunaraba machine ngaktani makal kaya ge blood test stool sputum ECG test tobugi khudongchaba pangbigani blood sugar fasting amadi postponed PP ki test asigi oina lupa chamne khai khakta oijagani clinic ta phangba test atai atopa singi oina 10% discount pijagani clinic and laboratory test ki oina ahal orba amadi lengbo otpa yadaba anaba singi oina yumda laktuna blood sample collection gi khudong chaba su pijari babina amadi nakon diagnostics imphal da blood test tobini wa leirabasu test thabagi khudong chaba su leijari masidana tana life care diagnostic na makhal makha kaya gi khudong chaba amadi discount kaya pijari hena kupa marol gi dama 7053788820 loinana 9360598883 asida all tobiu mafam na Wangjing Lamding Bazaar near National Highway 102 Lamding Chirapur Road EEO ground manakta leiba Life Care Diagnostics ta tanabiu ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯁꯤ ꯄ꯭ꯔꯣ 14 ꯍꯕ ꯊꯧꯕꯥꯜ ꯑꯗꯨꯒ ꯀꯛꯆꯤꯡ ꯂꯣꯝꯗꯒꯤ ꯂꯥꯛꯄꯗꯅ ꯅ꯭ꯌꯨ ꯏꯔꯥꯗꯒꯤ ꯈꯤꯇꯪ ꯆꯠꯈꯠꯂꯒ SBI ATM ꯂꯩꯕꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯑꯗꯨꯒ ꯏꯝꯐꯥꯜ ꯂꯣꯝ ꯁꯥꯏꯗꯇꯒꯤ ꯂꯩꯕꯗꯅ ꯋꯥꯏꯈꯣꯝ ꯃꯅꯤ ꯀꯣꯂꯦꯖꯇꯒꯤ ꯈꯤꯇꯪ ꯆꯠꯊꯔꯛꯑꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣ 14 ꯍꯕ ꯍꯣꯜꯁꯦꯂꯔ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯗꯨꯒ ꯐꯤꯠꯅꯦꯁ ꯑꯦꯟड ꯖꯤꯝ ꯁꯄ꯭ꯂꯤꯃꯦꯟꯠꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯤꯝ ꯁꯥꯟꯅꯕꯁꯤꯡꯅ ꯆꯥꯒꯗꯕ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜꯁꯦꯂꯔ
ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯐꯪꯉꯒꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯕ ꯅꯤꯁꯥ ꯆꯥꯗꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯌꯨꯝꯗ ꯕꯤꯜꯗꯤꯡ ꯃꯊꯣꯟ ꯃꯊꯣꯟ ꯁꯥꯔꯕꯁꯨ ꯁꯅꯥ ꯂꯨꯄꯥꯅ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯁꯥ ꯃꯎ ꯐꯠꯇꯅ ꯂꯩꯕ ꯅꯤꯁꯥ ꯆꯥꯁꯤꯜꯂꯛꯂꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯄꯣꯔꯇꯤꯟ ꯍꯕ ꯊꯧꯕꯥꯜꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯗꯨꯅ ꯃꯁꯥ ꯐꯍꯟꯕꯤꯌꯨ लोइनना होलसेल बल्क ऑर्डर सु लोबिबा यागनी अमसुंग पान इंडिया डिलीवरी सु लेजगनी हेना अकुप्पा मरुंगिदमक 7005097457 जुम्बा फिटनेस सेंटर खोंजोम बाजार लांगाथेल रोड जुम्बा फिटनेस सेंटर असिदा अदोम अदोंगी हक्चांगबु फना थमनबगिदमक मफम असिदा हक्चांग साजेल तौबा लाक्पियु लोइनना नौना हांगदोकचरिबा जुम्बा फिटनेस सेंटर असि लाक्लिबा अक्टोबर गी तांग तरुक याइफरबा निंथौगाबा नुमित इंग्लिशिंग अनि कुनगा मंगा असिदगी हौजरगनी एडमिशन फीना लिसिंग अमा थागी फीना लुपा 400 ओइजगनी खुदोंग चाबा अमना एडमिशन फी अमदी था अमगी फीदा ऑफर पिजरगा लिसिंग अमगा चंगा ओइजगनी अकुपा मरोल गिदमक कॉल तौबियु 9366847648 अमुक्तंग हना 9366847648 Admission open. Mata Education Institute, Khangabok Bazar, Thobal District, Manipur. Mata Pre-Primary Rhymes Training Institute ki oina Pre-Primary Rhymes ki training haujaragani. Mapamaste spoken English, loina Hindi, personality development, child psychology, rhymes, singing and acting, art and craft. Free computer course CCC with certificate. Presentation program loinana well experienced teachers singna takpi thambiri. Qualification sumnatagi 12 pass amadi aba. Loinana Mata Computer Learning Institute asida CCC course on computer concept 3 months. DCA Diploma in Computer Application 6 months. DCA Module 2 CCC pass students. Hariba coursing asigi offer pijari. Mata Career Solution gi oina Best Coaching Institution for Defense and SSC. Join 3 months coaching for Constable GD in CAPFS, NIE, SSF and Rifleman GD Delhi Police Exam 2026. Basi kaktanatana SSC coaching gi khudong sabsu pijari. CSSL, GD, MTS, CPO. Hari basing asigi coaching haujaragani. Experience lairabo jasina tapi tambiri. Madu kaktanatana pre-computer course ta CCC with certificate loinana khudong sabu pijari. According to the latest syllabus and exam pattern ke amarum seasonadana tapi tambiri. Regular classes and test series guided by successful professional. Loinana nomaijing khudingi computer based mock test series pangthok chagani. Class haujagadaba ta lakliba October gi tang kun English sing ani kunga manga. Akopa marol gi dama 8131 069576 loinana 76299 38551. Admission open. Mata Education Institute, Khangabok Bazar, Thobal District, Manipur. Eastern Lily Drinking Water gi anouba ejen mangagi mafam miyam da pijari. Eastern Lily Drinking Water pambi bisingna pungdong bamgi oina 8131915180 Leiteng Enterprises pungdong bamdagi fangbigani. Ani shuba ejen na Water Wall, Kanchipur, Imphal West. Mobile number 7052560334. Ahum Subuda Kongapat Mayai Lekai near Primary Health Center, Imphal West. Mobile number 8258932950. Sagolban gi oina Belonas Bank, Sagolban Tera, Pukrambam Lera. Mobile number 70050962775. Manga Subuda Kongman Mangjil Zone 1, Imphal East. Mobile number 70856588732. Panjariba ejen manga asi Lily Drinking Water gi oina inong nong hangdok chaba ejen singi mafam singasida ge domadom na Eastern Lily Drinking Water gi damak pau phobiu